ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯤꯀꯤ ꯊꯣꯛꯆꯣꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯇꯦꯟꯇꯛꯄ ꯃꯤꯀꯨꯞꯇ ꯂꯥꯛꯈꯤꯕ ꯑꯣꯏꯔꯕꯣꯏ ꯈꯜꯂꯨꯏ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ꯫ ꯆꯩꯅꯥ ꯍꯦꯟꯅ ꯑꯗꯨꯝ ꯄꯤꯔꯝꯃꯤ ꯊꯥꯖꯒꯟꯕ ꯊꯃꯣꯏ꯫ ꯂꯩꯅꯝ ꯆꯥꯎꯕꯤ ꯂꯩꯍꯥꯎ ꯂꯩꯔꯦꯅꯤ ꯑꯣꯏꯅꯤꯡꯂꯨꯗꯦ ꯃꯤꯅꯨꯡꯁꯤ ꯍꯩꯇꯕ ꯀꯅꯥꯒꯤ ꯈꯨꯠ ꯍꯦꯛ ꯅꯥꯏꯇꯣꯝ ꯇꯥꯕ ꯄꯨꯟꯁꯤꯅꯤ꯫ ꯆꯠꯈꯤꯒꯅꯤ ꯑꯃꯝꯕ ꯂꯝꯕꯤ ꯑꯁꯤꯗ ꯊꯧꯅꯥ ꯐꯅ ꯏꯄꯥꯡ ꯌꯥꯎꯗ꯫ ꯏꯉꯦꯜꯒꯤ ꯃꯉꯥꯎ ꯊꯤꯕ ꯅꯣꯡꯖꯨ ꯉꯥꯏ ꯉꯥꯏꯍꯥꯛ ꯑꯃꯅ ꯂꯦꯞꯄꯤ ꯉꯥꯏꯍꯥꯛꯅ ꯂꯦꯞꯄ ꯂꯩꯇꯅ ꯆꯨꯊꯔꯛꯏ꯫ ꯀꯌꯥꯗ ꯉꯥꯎꯈ꯭ꯔꯕ ꯅꯣꯡꯖꯨꯅꯣ ꯑꯇꯤꯌꯥ ꯄꯨꯝꯕꯁꯨ ꯑꯃꯨꯕ ꯅꯣꯡꯅ ꯃꯥꯏꯀꯩ ꯈꯪꯗ ꯃꯨꯁꯤꯜꯂꯛꯂꯤ꯫ ꯂꯝꯕꯤꯗ ꯆꯠꯂꯝꯕ ꯃꯤꯑꯣꯏꯁꯤꯡꯁꯨ ꯅꯣꯡ ꯆꯨꯔꯛꯂꯅꯤ ꯍꯥꯏꯕꯒꯨꯝꯅ ꯒꯝ ꯒꯝ ꯊꯥꯡꯗꯨꯅ ꯆꯠꯂꯤ꯫ ꯃꯔꯛ ꯑꯁꯤꯗ ꯋꯥꯈꯜ ꯊꯣꯛꯇꯕꯒꯨꯝ ꯅꯥꯛ ꯌꯦꯠꯇ ꯆꯠꯂꯤꯕ ꯃꯤꯑꯣꯏꯕꯨ ꯎꯗꯕꯒꯨꯝ ꯂꯝꯕꯤ ꯃꯌꯥꯏꯗꯨꯗ ꯃꯗꯣꯝ ꯃꯊꯟꯇ ꯆꯠꯂꯤ꯫ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯆꯨꯡ ꯐꯤꯔꯥꯜ ꯆꯞ ꯆꯥꯏ꯫ ꯄꯥꯇꯛꯄ ꯁꯕꯥꯜ ꯄꯤꯛꯇꯛ ꯇꯧꯕ ꯃꯥꯏꯊꯣꯡ ꯍꯦꯛ ꯌꯦꯡꯕꯗ ꯏꯟꯈꯠꯂꯛꯄ ꯄꯥꯈꯪꯁꯨ ꯃꯥꯜꯂꯤ꯫ ꯂꯥꯎꯇꯛ ꯇꯧꯕ ꯃꯃꯤꯠ ꯑꯅꯤ ꯇꯨꯝꯂꯕ ꯅꯥꯇꯣꯟ ꯄꯤꯛꯇꯛ ꯇꯧꯕ ꯆꯤꯟꯕꯥꯜ ꯑꯗꯨꯅ ꯃꯍꯦꯜꯂꯤ꯫ ꯃꯔꯥ ꯂꯩꯇꯕ ꯃꯤ ꯃꯥꯟꯕꯁꯨ ꯂꯤꯡꯖꯨꯝ ꯍꯦꯟꯅ ꯁꯥꯡꯕ ꯃꯁꯝꯗꯨꯁꯨ ꯋꯥꯡꯅ ꯄꯨꯟꯈꯠꯂꯤ꯫ ꯅꯥꯀꯜꯗ ꯐꯖꯔꯕ ꯃꯥꯏꯊꯣꯡ ꯑꯗꯨꯒꯤ ꯃꯒꯨꯟ ꯍꯥꯞꯄ ꯁꯝꯖꯤ ꯑꯅꯤꯁꯨ ꯊꯥꯗꯔꯤ꯫ ꯇꯨꯡꯗꯅ ꯃꯥꯒ ꯄꯤꯛꯂꯤꯉꯩꯗꯒꯤ ꯄꯨꯜꯂꯛꯄ ꯃꯥꯂꯪꯕꯅ ꯇꯥꯟꯅꯔꯛꯏ꯫ ꯂꯦꯝꯕ ꯇꯥꯗ꯭ꯔꯣ ꯁꯤꯕꯨ? ꯀꯩꯅꯣ ꯑꯩꯅ ꯀꯧꯕ ꯇꯥꯗꯈꯩ ꯃꯥꯅ ꯀꯟꯅ ꯆꯠꯈ꯭ꯔꯤꯁꯤꯕꯣ? ꯅꯪꯒꯤ ꯑꯉꯥꯎ ꯂꯩꯅꯥ ꯆꯨꯕꯤꯗꯣ ꯑꯃꯨꯛ ꯍꯧꯔꯕ? ꯑꯣꯏ ꯃꯤꯅ ꯀꯩꯁꯨ ꯇꯥꯗ꯭ꯔꯣ? ꯇꯥꯏ꯫ ꯇꯥꯔꯗꯤ ꯂꯦꯞꯄꯒ ꯑꯩ ꯉꯥꯏꯕ ꯌꯥꯗ꯭ꯔꯣ? ꯁꯅꯥ ꯀꯩꯊꯦꯜ ꯆꯠꯂꯒ ꯐꯤꯔꯣꯜ ꯑꯅꯧꯕ ꯂꯩꯔꯨꯁꯦꯅ ꯑꯩꯕꯨ ꯅꯝꯗꯅ ꯄꯨꯕꯤꯔꯦ꯫ ꯑꯗꯨꯒ ꯐꯤꯔꯣꯜ ꯈꯜꯂꯝꯃꯒ ꯁꯦꯜ ꯄꯤꯔꯝꯗꯥꯏꯗ ꯇꯨꯃꯤꯟ ꯆꯠꯈ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯌꯦꯡꯉꯨꯁꯤ ꯅꯪꯅ ꯈꯜꯂꯝꯕ ꯏ ꯃꯆꯨꯒꯤ ꯐꯤꯖꯣꯜꯁꯦ ꯌꯥꯝ ꯐꯖꯔꯦ꯫ ꯅꯪꯗꯤ ꯀꯨꯆꯨ ꯉꯧꯕꯅꯤꯅ ꯄꯛꯀꯅꯤ꯫ ꯈ꯭ꯋꯥꯡ ꯄꯨꯟꯅ ꯐꯤꯒꯁꯦ ꯌꯥꯝ ꯐꯖꯩ꯫ ꯀꯩꯗꯧꯔꯒꯦ ꯃꯪꯉ ꯂꯩꯔꯤꯗꯨꯕꯣ? ꯅꯤꯡꯊꯦꯝ ꯐꯤꯒꯁꯦ ꯁꯦꯠꯅꯤꯡꯗ꯭ꯔꯦꯗ ꯅꯪ ꯑꯣꯏꯖꯔꯣ꯫ ꯑꯦ ꯀꯨꯆꯨ ꯃꯨꯕ ꯑꯩꯉꯣꯟꯗ ꯏ ꯃꯆꯨꯁꯤ ꯁꯦꯠꯂꯒ ꯎꯆꯤꯅ ꯃꯣꯔꯣꯛ ꯆꯦꯟꯕ ꯃꯥꯜꯍꯟꯒꯦ ꯍꯥꯏꯔꯣ? ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ ꯀꯩꯗꯧꯔꯒꯦ? ꯉꯁꯥꯏ ꯐꯤ ꯌꯣꯟꯕꯤ ꯅꯨꯄꯤꯈꯩꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯑꯩꯅ ꯇꯥꯍꯧꯕꯅꯤ꯫ ꯇꯥꯆꯧꯒ ꯂꯩꯃ ꯀꯣꯂꯨꯞꯀꯤ ꯅꯤꯡꯊꯤꯒ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯅ ꯄꯥꯎ ꯊꯣꯛꯄ ꯃꯥꯜꯂꯤ꯫ ꯑꯦ ꯀꯩꯅꯣ ꯂꯩꯃ ꯀꯣꯂꯨꯞꯀꯤ ꯃꯖꯥꯏꯕꯦꯝꯃꯗꯨꯗꯤ ꯅꯪꯅ ꯅꯨꯡꯁꯤ ꯍꯥꯏꯕꯗꯥꯏꯅꯦ? ꯑꯩꯅ ꯈꯟꯖꯕꯅꯤ ꯃꯐꯝꯗ ꯑꯩꯅ ꯆꯠꯂꯒ ꯍꯥꯏꯔꯨꯕ ꯅꯠꯇꯦ꯫ ꯇꯥꯆꯧꯗ ꯏꯄꯥ ꯅꯤꯡꯊꯧꯅ ꯂꯨꯍꯣꯡꯅꯕ ꯍꯥꯏꯕꯗ ꯅꯤꯡꯊꯤꯕꯨ ꯈꯜꯂꯤꯕꯁꯦ ꯃꯔꯝ ꯑꯃ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ꯫ ꯌꯥꯝꯂꯕ ꯂꯩꯕꯥꯛꯀꯤ ꯔꯥꯖꯀꯨꯃꯥꯔꯤ ꯈꯟꯗꯈꯩ ꯅꯤꯡꯊꯤꯕꯨ ꯀꯔꯤꯒꯤ ꯈꯜꯂꯤꯕ? ꯂꯦꯝꯕ ꯅꯪꯅ ꯅꯤꯡꯊꯤ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕꯁꯦ ꯏꯌꯥꯝꯕꯨꯡ ꯂꯨꯋꯥꯡꯅ ꯁꯣꯏꯗꯅ ꯈꯪꯂꯝꯒꯗꯧ ꯃꯥꯜꯂꯤ꯫ ꯅꯪꯗꯤ ꯀꯔꯤ ꯈꯜꯂꯤ? ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ꯫ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯑꯩꯒꯤ ꯑꯄꯥꯝꯕ ꯄꯨꯝꯕ ꯃꯥꯅ ꯃꯨꯟꯗꯨꯅ ꯂꯧꯕ ꯉꯥꯛꯇꯅꯤ꯫ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗꯗꯤ ꯑꯩꯒꯤ ꯑꯄꯥꯝꯕ ꯃꯨꯜꯍꯜꯂꯔꯣꯏ ꯅꯤꯡꯊꯦꯝ꯫ ꯑꯗꯨꯕꯨ ꯌꯥꯝ ꯐꯤꯡꯅ ꯇꯧꯒꯨꯝꯁꯤ ꯃꯅꯨꯡꯗ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕ ꯑꯩ ꯁꯣꯏꯗꯅ ꯊꯤꯖꯤꯟꯒꯦ꯫ ꯍꯧꯖꯤꯛꯀꯤꯗꯤ ꯁꯅꯥ ꯀꯣꯅꯨꯡꯗ ꯍꯟꯅꯕ ꯇꯧꯁꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯀꯣꯅꯨꯡ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯦ꯫ ꯁꯣꯝꯗ ꯂꯩꯃ ꯀꯣꯂꯨꯞꯀꯤ ꯃꯤꯌꯥꯝ ꯄꯨꯝꯕ ꯀꯣꯏꯂꯥꯡ ꯂꯥꯡꯏ꯫ ꯅꯤꯡꯊꯤꯁꯨ ꯑꯉꯧꯕ ꯃꯆꯨꯒꯤ ꯆꯝꯂꯕ ꯐꯤꯖꯣꯜꯗꯨ ꯁꯦꯠꯇꯨꯅ ꯂꯩ ꯃꯌꯥꯝꯗꯨ ꯏꯁꯤꯡ ꯆꯥꯏ꯫ ꯁꯥꯡꯂꯕ ꯅꯤꯡꯗꯨ ꯌꯩꯔꯕ ꯁꯝꯂꯥꯡꯗꯨ ꯅꯨꯡꯁꯤꯠꯅ ꯂꯤꯔꯤ ꯂꯤꯔꯤ ꯍꯨꯝꯕꯗ ꯂꯦꯡ ꯂꯦꯡ ꯆꯠꯂꯤ꯫ ꯃꯀꯣꯛꯇꯅ ꯃꯃꯜ ꯌꯥꯝꯂꯕ ꯁꯝꯐꯥ ꯀꯌꯥꯅ ꯂꯩꯇꯦꯡꯂꯤ꯫ ꯊꯕꯛ ꯁꯨꯕꯤ ꯂꯩꯃ ꯃꯌꯥꯝꯁꯨ ꯅꯤꯡꯊꯤꯒꯤ ꯃꯅꯥꯛꯇ ꯅꯣꯛꯂꯒ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯅꯤꯡꯊꯤ ꯑꯣ ꯃꯖꯥꯏꯕꯦꯝꯃ ꯄꯥꯎ ꯑꯃ ꯇꯥꯔꯕ꯭ꯔꯣ ꯅꯪꯕꯣ? ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯅꯣꯝꯂꯛꯑꯦꯌꯦ꯫ ꯑꯩꯗꯤ ꯉꯁꯥꯏꯅ ꯇꯥꯕ ꯀꯨꯏꯔꯦ꯫ ꯅꯣꯏꯗꯤ ꯍꯧꯖꯤꯛ ꯈꯛꯇ ꯇꯥꯕꯗ ꯉꯥꯏꯔꯤꯕ꯭ꯔꯣ? ꯂꯩꯃ ꯑꯃꯅ ꯁꯅꯥ ꯀꯣꯅꯨꯡꯒ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯅꯕꯁꯨ ꯌꯥꯔꯅꯤ꯫ ꯑꯩꯈꯣꯏꯅ ꯁꯪꯕ ꯃꯇꯝꯗ ꯋꯥꯍꯪꯁꯨ ꯇꯧꯔꯔꯣꯏ꯫ ꯈꯪꯗꯦ ꯃꯖꯥꯏꯕꯦꯝꯃ ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯈ꯭ꯔꯦ꯫ ꯑꯆꯥꯟꯕꯤ ꯑꯩꯈꯣꯏꯗꯤ ꯁꯅꯥ ꯀꯣꯅꯨꯡꯒ ꯌꯦꯡꯅꯕꯗ ꯑꯄꯤꯛꯄ ꯃꯤꯅꯤ꯫ ꯂꯩꯃ ꯀꯣꯂꯨꯞ ꯍꯥꯏꯅ ꯃꯤꯡꯊꯣꯜ ꯃꯆꯥ ꯑꯃ ꯐꯪꯗꯨꯅ ꯂꯩꯔꯤꯕꯁꯤꯁꯨ ꯊꯥꯏꯅ ꯏꯄꯨꯗꯣ ꯅꯤꯡꯊꯧꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏ ꯑꯣꯏꯔꯝꯃꯦ ꯍꯥꯏꯗꯅ ꯃꯤꯡꯊꯣꯜꯁꯤ ꯄꯤꯕꯤꯗꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗꯒꯤ ꯕꯦꯕꯥꯔ ꯈꯔꯕꯨ ꯐꯪꯖꯕꯅꯤ꯫ ꯂꯨꯍꯣꯡꯕ ꯄꯥꯎ ꯂꯥꯛꯂꯕꯗ ꯏꯄꯥꯕꯨꯡꯅ ꯀꯔꯤꯒꯤꯗꯤ ꯍꯤꯛꯇꯣꯛꯀꯅꯤ? ꯏꯃꯥ ꯏꯕꯦꯝꯃꯁꯨ ꯑꯗꯨ ꯃꯉꯥꯏꯔꯦ꯫ ꯑꯗꯨꯕꯨꯕ ꯃꯖꯥꯏꯕꯨꯡꯉꯣ ꯂꯦꯝꯕꯗ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯄꯥꯝꯖꯔꯛꯄꯗꯣ ꯍꯧꯖꯤꯛꯇꯤ ꯂꯨꯍꯣꯡꯒꯗꯧꯔꯦ꯫ ꯃꯖꯥꯏꯕꯨꯡꯉꯣꯁꯨ ꯂꯩꯃ ꯀꯣꯂꯨꯞꯁꯤꯗ ꯃꯔꯛ ꯃꯔꯛꯇ ꯂꯥꯛꯇꯨꯅ ꯅꯪꯕꯨ ꯍꯪꯖꯕꯅꯤ꯫ ꯃꯅꯨꯡꯗ ꯀꯔꯤ ꯄꯥꯎꯈꯣꯡ ꯂꯩꯔꯤꯕ ꯍꯥꯏꯅ ꯆꯤꯡꯅꯈꯤꯕꯗꯣ ꯍꯧꯖꯤꯛꯇꯤ ꯄꯥꯎꯈꯨꯝ ꯐꯪꯂꯤ꯫ ꯌꯥꯔꯦꯁꯨ ꯑꯩꯕꯨ ꯁꯨꯝ ꯏꯀꯥꯏꯍꯜꯂꯅꯨ꯫ ꯅꯊꯧ ꯇꯧꯖꯔꯨꯔꯣ꯫
Lay masingdusu noklaga satki ningthisu wakhal nungaina momo noklaga lay nongma lembana lay makolupta thambal jabul ama paiduna laklaga pirambado ningsingduna noksari ngaki matung sana konungdagi mi tharaktuna ningthigi luhongmagi wari sanaba konungda lao haina pauzilai ningthigi mama mapa amadi ningthiga achanbi amaga makoi maridu sagol gari tonglaga sana konunglomda lakli konung yaurabada darbar tamna sanglai ningthauda khurumlamlaga phampham lairibaduda sangduna phammi makoigi mayoknabadana lemba phamni nakaldana ningthaugi masanupa ahal oiriba luwang thausada mataw amada phamni achanbina kasidi kai namit no mazai bungo lembase yenglaktrisibo nahan makai lambida thengnabadadi tana tana yengmani tumlayo chan ining thawai su leibanina yengda boiramgani laima koluki matam sana konungsi lakpagidamak yam nungaizari aibu pokpa ipaduga thaina yamduna tinarami hainasu wari libirami mari asibu sietnabagidamak luhongnaba haizarubada harauna yabirakpa aduki matik nungai aigi isanupa ahal luwanga laima koluki naitom yauzabi ningthiga luhongnaba matam lepada akaiba leitre haina lorage ningthi angakpa amaga loinana lembada yenglai lemba yengkiba amada yengduna tumina phamlai luwangna masil haiphet chingkhatuna ningthida yengduna nokli wari sanaba loirabada ningthigi mama mapadi ningthauda wari sana hori ningthi darbardagi nungaitana thoklai lembasu thoklaklaga mamituna amuktang nungaitana ningthida yenglamduna satri ningthina achanbi aina khaluriba wakhalse wanarabra karigeibu mikupsida magi manakta sensingduna wari saningliba karigi ibani luhungbugi pau oiramjibano haina hangingliba achanbi aigi wakhal lalabra aitana mabu khatjabu oiratra masai bema aisu kari haigadabano khangzatre masai bungo ahalga oiramgani haibadi mangda phau mangludabani magasu wari sanakiba leite masai bungo lembana mayam munga luhungnaba hainaba wada karigi yadingdabu uchibano nahan makai mana laklaga thambal sabul adum piraribadudi mayam mungi oiraba zala aidi khangde aigi wakhilsida angakpadana thalli hangningba wahangdi yami kari haina hanggadabano haibadi ai khangdre tanjaduda mong hada wang saroba hek yengbada sathiba nupa thokpa manba luwang ningthigi nakalda leptuna mamaido haiphet non tharaga yengduna hairei hojikti aiga luhunggadorobanina nakoigi leima kolupta aina sanglakpada athingma leitrena lorage nangsu konungsi sanglakpada athingma leiroi phagani mazai bugo luwangna mamaido leithoktuna lapna satkhriba lembada yenglaga noktuna luhongbase nangna matam khara leithokninglasu kaisu kaiba leite ibani honggador heba paudu khak lebak miyamda khanghangadabani nangya yaba matam ama hektada hongba yagani aigide kaiba karisu leite madumak aina su pamjai ibani ki marakta mari sap khangnabagi matam leitrabadi tungda nungaina daba leirakpasu yai aduna matam kharadi leikigi masai bungo naibu uninglabasu hekta lakpi yengsi lakningbra haibadu asi hairamlaga satkre somda konungi pothapam sangmasaduda lemba mathanta phamni luwangsu sanglai phamduna leiriba manawnupagi mamangda leptuna usitana hairei aigi luhongbagi wari khanabada karigi nangna nungaitabagi sakpham utliba kari maram leibano hai tumina leisinbana kanar kaigi nangna saunningbagi saktam taribadi natai mo oigadoribado masak fajabanina nangna sompa ma pokhibra aduna aiga luhonglani khanbada thamoidu puba ngamjiro lemba mamitu khana yenglai tapna hawgalaklaga mayambuda munna yenglaga piklingi matamdagi aiga bamu pumba dasongnu munduna lakpani aina setpa phirol aina paiba thang ikutagi munduna lakiba ngaktani aina ningthi nungsisi haiba khangna khangna dasongnu munnaba handak suhotnari ngasi phauba aina logi khankiu posak amata phangdana tokti masi nangna kawu mali karigumba aina luhungba tarabadi ningthau phambal aina soidana kagani maduda honggadoriba nupidusu nangna pamkiba nungsijakiba oigadabani ningthau phambal kage hairasu kazako adubu aina nungsijaba nupidi aingondagi munba yaroi
Leibak sinba thungna luhongbagi pau sandoklavas mahadi aigi. Aina nungsijaba nupi namdana mullaga lawgi khaliba tasawbu asade kaiba phawdabra. Numit khudingi nupi sindana ahing letliba tasawna isam samjaba laima kolupu mangthoke khanga. Aina ningthi phangkidabasui ai. Adubu magi masada khut ama hektana soke khalakpa mikupta. Sana konungi miyoisa iyambo isa khudakta hatpa ngamba nupane haibase. Tasawna khangzilo. Mayamagi lingsumda thongairamduna lemba satki. Luwangsu sauna makhut kutum tasinduna lehawi. Mapal thongda lanzadaba angang masa malabasu manungda leiriba lembagi thongna haisingbabu luwangna kalakpani. Sakphamda nupa thokpa sathiba maliba luwang manaw nupagi thongna machet ama phawba yawdi. Masimaknasu luwangna manaw nupabu jingthanabu hotnabani. Laima koluptani. Ningthi sagol gari edudagi kumtharaklaga magi katamna sensinki. Ajanbidusu tungda kauduna tanarei. Ningthidi magi kada sanglaga lembana piramba thambal sabul adu ising yawba kol amada haptuna thamlibadugi manakta phamlaga kapli. Aina nangbu khanjaruba nungsirubagi mahira kasi aina phangliba maicha thamoigi mapu oiramani khaluba tangde iphamda lamlanba oiramli karigi aibu nungsi kaya hobiramliba karigi aigi maikaida butanaduna yenglamliba marol thoktaba thamoi asibusu nahakidaba marol lonkibani muwan midok nokkibani. Asi hairaga thambal sabul yawba kon adu pairaga laktana langthoi. Asan misukada sanglakpada thambal yawba kon dusu makhada taaduna leiramnai. Thambal mayam dusu leimaida saithokduna tari. Masaibema thambal mayam se amuk thamkhidra tatraga ai puthok sakro haibra. Ajanbi leina mata aigi kada tahangan thambal sing jauji aigi mitmangdagi puthokra. Phagani masaibema Makhada tariba thambal singdu amamamto oina khunjeli. Ningthina tapna nongaitana hairei. Adubudi ajani thambal singdu laikolgi pukri masadu tharabiko. Laimaidu tokpasu yengba ngamloi. Laise ising thakta taduna madom tarak pattuna lukhibani hena phari. Soidana thadazagi. Asanbiduna thambal singdu pairaga puthokibadu ningthi michina haiphet yenghawi. Leibak pumbasu luwang amadi ningthiga luhongnaba hainakibagi pauna nillari. Ningthiamga lembaga khutlai tamphamda phamduna wari sanari. Ningthiamna iyambung luwangse handakti yam hemantri. Nangsu tuminadi leisilan. Karino tawba yaba kharadi tawbana fai. Thabak pumba pau sandokhrabada kari aina tawduise. Hosipu laima kolupta sattuna ningthibu nungsi haina phonglok lusu haibra. Madusu tangai phadradi tawbadabani. Nangna sumaina waraga leibase ayengma ngamte. Haujisu matam lei. Iyambungna kaisu taha taha luhongloi. Mafam kansilaga thamlibani magise. Nangi aningma pumba haubadagi loifaw thugai sine khalisi. Ifa ningthauga imagasu tasawna haiba wakhakni tari. Adubu ningthigi masadadi kaidungda sohaloi. Lemba nangse pangsu pangwan khichi. Maikai khudingi iyambunggi aronba mina nangbu hatnabu tanja ngaiduna leinai. Masida ningthiga luhongnaba sinjileise. Nangi asonba mafam thiraklibani nang karigi khangte. Madu khangmanan aina tamina leise. Karigumba aina sena hodaba tanjada ningthibu khudongthiba tagadra khanbagi ai thona phudokpa ngamdabani. Mada natana laima kolupumba ahingamada tumna hatkini. Masida mataw karamnaba ai nupa thokadaba. Hayo ningthem hayo. Nangidamak ai lei. Nangi apamba mibu ngakpa matamda khudongthiba kaya thoktanaba aina soiduna ngakani. Nangna satningma mafamda sat ningthibusu nungsi haina phongdok. Nangna mabu kayam khanjaba haibado khanghal. Maduda thoklakadaba pumba thengnagadabani. Yamungi phattabu wakhal nang ainatana aikhoigi lanmisingsu khangni. Laima kolu madu nama sokhaloi. Ningthigi manakta satlaga nangi thamoigi wado phongdoklusu. Ningthiamgi waduda lembasu asa amaga loinana yenglei. Chalo haibagumna nungsiraba marup aduda mangak nomlakpaga lembasu haugatlaga laima kolup tamna senki. Ningthiam sumagi thazaba lanmi kharaga wari sanaba sangki. Somda ningthi magi asanbi manai singa kaithel chatlubadagi halai. Mayum sanglamdaida lemba prap changsilaktuna. Ningthi ai wam taike
ꯃꯁꯥꯏꯕꯨꯡꯉꯣ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯕꯤꯌꯨ ꯇꯥꯆꯧꯅ ꯂꯨꯍꯣꯡꯅꯕꯒꯤ ꯂꯩꯕꯥꯛ ꯄꯨꯝꯕ ꯁꯟꯗꯣꯛꯂꯤꯕꯁꯦ ꯅꯪ ꯀꯔꯤꯁꯨ ꯈꯟꯒꯅꯨ ꯇꯥꯆꯧꯅ ꯅꯪꯕꯨ ꯀꯔꯤꯁꯨ ꯂꯨꯍꯣꯡꯗꯨꯅ ꯂꯧꯔꯣꯏ ꯑꯩꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯃꯨꯟꯕꯅ ꯃꯥꯒꯤ ꯍꯩꯅꯕꯤꯅꯤ ꯅꯍꯥꯟ ꯃꯈꯩ ꯋꯥꯔꯤ ꯁꯥꯕꯒꯤ ꯊꯧꯅꯥ ꯂꯩꯔꯨꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩ ꯅꯪꯒꯤꯗꯃꯛ ꯂꯦꯞꯂꯒꯦ ꯍꯥꯟꯅ ꯅꯐꯝꯗ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯇꯕꯒꯤ ꯋꯥꯔꯧꯒꯅꯨ ꯍꯧꯖꯤꯛ ꯃꯗꯨ ꯍꯥꯏꯔꯒ ꯀꯔꯤ ꯀꯥꯟꯅꯕꯅꯣ ꯂꯩꯕꯥꯛ ꯄꯨꯝꯕ ꯃꯁꯥꯏꯕꯨꯡꯉꯣ ꯑꯍꯜꯒ ꯂꯨꯍꯣꯡꯅꯕ ꯄꯥꯎꯖꯦꯜ ꯂꯣꯏꯅ ꯁꯟꯗꯣꯛꯈ꯭ꯔꯕꯅꯤ ꯆꯩꯔꯛꯁꯤꯗ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯣ ꯑꯩꯅ ꯇꯥꯅꯤꯡꯂꯝꯒꯅꯤ ꯈꯟꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯖꯕꯁꯦ ꯊꯦꯡꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯏ ꯃꯥꯏ ꯁꯣꯜꯂꯨꯕꯅ ꯅꯪꯕꯨ ꯍꯦꯛ ꯎꯕꯒ ꯐꯣꯡꯗꯣꯛꯄ ꯉꯝꯈꯤꯗ꯭ꯔꯦ ꯅꯪꯅꯕꯨ ꯌꯥꯕꯤꯔꯕꯗꯤ ꯃꯗꯨꯗ ꯊꯣꯛꯂꯛꯀꯗꯕ ꯑꯐ ꯐꯠꯇ ꯂꯣꯏꯅ ꯊꯦꯡꯅꯒꯦ ꯃꯁꯥꯏꯕꯨꯡꯉꯣ ꯑꯉꯥꯡ ꯃꯆꯥꯃꯛꯁꯨ ꯅꯠꯇꯦ ꯂꯨꯍꯣꯡꯕꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯈ꯭ꯔꯕ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯕ ꯋꯥ ꯃꯌꯥꯝꯁꯦ ꯅꯌꯥꯝꯕꯨꯡꯅ ꯇꯥꯔꯕꯗꯤ ꯀꯔꯤꯅꯦ ꯈꯟꯒꯅꯤ ꯑꯩꯕꯨꯁꯨ ꯂꯝꯂꯥꯟꯕ ꯅꯨꯄꯥꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯅ ꯈꯟꯈꯤꯔꯣꯏꯗ꯭ꯔꯥ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯑꯩꯉꯣꯟꯗ ꯁꯤꯒꯨꯝꯕ ꯋꯥ ꯍꯥꯏꯔꯛꯀ ꯑꯃꯨꯛ ꯇꯥꯕꯒꯤ ꯄꯥꯡꯒꯜ ꯑꯩꯉꯣꯟꯗ ꯂꯩꯇꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯒꯦ ꯇꯧꯏ ꯂꯦꯝꯕꯅ ꯅꯤꯡꯊꯤꯒꯤ ꯐꯤꯖꯤꯗ ꯇꯞꯅ ꯌꯥꯜꯂꯛꯏ ꯅꯤꯡꯊꯤ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯔꯦ ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯅꯨꯡꯁꯤꯔꯛꯎꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯍꯔꯥꯎꯕ ꯎꯠꯂꯛꯎ ꯍꯥꯏꯕ꯭ꯔꯥ ꯃꯤꯒꯤ ꯑꯄꯥꯝꯕ ꯂꯝꯕꯤ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯕꯅꯤ ꯑꯩꯁꯨ ꯑꯩꯒꯤ ꯑꯄꯥꯝꯕ ꯂꯝꯕꯤꯗꯅꯤ ꯆꯠꯀꯗꯧꯔꯤꯕꯁꯦ ꯃꯁꯥꯏꯕꯨꯡꯕꯨꯁꯨ ꯆꯠꯄꯤꯌꯨ ꯐꯤꯖꯤꯗ ꯄꯥꯏꯔꯤꯕ ꯂꯦꯝꯕꯒꯤ ꯃꯈꯨꯠꯇꯨ ꯐꯠ ꯀꯟꯊꯣꯛꯂꯒ ꯆꯠꯈꯤ ꯊꯣꯡꯖꯥꯎꯗꯣ ꯍꯥꯡꯗꯣꯛꯇꯨꯅ ꯆꯪꯈꯤꯒꯦ ꯇꯧꯕꯗ ꯇꯍꯥ ꯇꯍꯥ ꯑꯩꯒꯤ ꯊꯃꯣꯏꯗꯤ ꯄꯤꯊꯣꯛꯈ꯭ꯔꯕꯅꯤ ꯑꯃꯨꯛ ꯂꯧꯁꯤꯟꯕ ꯑꯩ ꯉꯝꯃꯣꯏ ꯑꯗꯨꯗꯤ ꯃꯤꯑꯣꯏꯕꯒꯤ ꯍꯧꯅꯁꯥꯅꯤ ꯄꯤꯊꯣꯛꯈ꯭ꯔꯤꯕ ꯊꯃꯣꯏꯗꯣ ꯊꯨꯅ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯄ ꯑꯣꯏꯁꯅꯨ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕꯤ ꯑꯃꯒꯨꯝꯅ ꯍꯥꯏꯔꯝꯂꯒ ꯆꯪꯈ꯭ꯔꯦ ꯊꯣꯡꯖꯥꯎ ꯑꯗꯨꯁꯨ ꯂꯣꯟꯁꯤꯟꯈꯤ ꯅꯨꯄꯤꯗꯨꯅ ꯆꯪꯈꯤꯕꯗꯨ ꯂꯣꯟꯁꯤꯟꯈꯤꯕꯗꯨꯗ ꯈꯨꯝꯖꯤꯟꯗ꯭ꯔꯤ ꯐꯥꯎꯕ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯊꯣꯡꯗꯨꯒꯤ ꯃꯔꯨꯝꯗ ꯅꯤꯡꯊꯤꯁꯨ ꯂꯦꯞꯇꯨꯅ ꯉꯁꯥꯏ ꯃꯈꯩ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯃꯄꯤꯗꯨ ꯂꯦꯞꯄ ꯂꯩꯇ ꯁꯤꯟꯊꯔꯛꯏ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯉꯥꯏꯖꯔꯛꯄ ꯅꯨꯡꯁꯤ ꯐꯣꯡꯕ ꯋꯥꯍꯩ ꯉꯁꯤ ꯇꯥꯕ ꯐꯪꯂꯕꯁꯨ ꯅꯤꯡꯊꯤꯒꯤ ꯊꯃꯣꯏꯗ ꯑꯄꯦꯟꯕ ꯑꯣꯏꯈꯤꯗ꯭ꯔꯦ ꯋꯥꯔꯧꯕ ꯄꯦꯟꯗꯕꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ ꯑꯆꯥꯟꯕꯤꯁꯤꯡꯗꯨꯒ ꯂꯣꯏꯅꯅ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯈꯤ ꯂꯦꯞꯇꯨꯅ ꯂꯩꯍꯧꯔꯤꯕ ꯅꯨꯄꯥꯗꯨꯁꯨ ꯃꯥꯏ ꯂꯩꯗꯨꯅ ꯂꯥꯛꯂꯦ ꯁꯅꯥ ꯀꯩꯊꯦꯜꯒꯤ ꯆꯥꯎꯔꯕ ꯌꯨ ꯊꯛꯐꯝ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯐꯝꯃꯤ ꯑꯆꯧꯕ ꯀꯥ ꯑꯗꯨꯗ ꯖꯒꯣꯏ ꯁꯥꯕꯤ ꯃꯌꯥꯝ ꯑꯃꯅ ꯃꯤꯠꯀꯤ ꯀꯨꯝꯍꯩ ꯎꯠꯂꯤ ꯂꯦꯝꯕꯁꯨ ꯃꯃꯤꯠꯇꯨꯅ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯃꯊꯛ ꯋꯥꯏꯗ ꯇꯨꯋꯥꯡꯅ ꯖꯒꯣꯏ ꯁꯥꯕꯤ ꯑꯃꯒ ꯐꯝꯃꯤꯟꯅꯗꯨꯅ ꯅꯣꯛꯂꯒ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯊꯣꯛꯈ꯭ꯔꯦ ꯇꯨꯋꯥꯡꯅ ꯖꯒꯣꯏ ꯁꯥꯕꯤ ꯅꯪꯒꯤ ꯅꯁꯛ ꯈꯨꯐꯖꯁꯤꯗꯤ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯑꯃꯨꯛꯐꯥꯎ ꯊꯦꯡꯅꯔꯛꯇ꯭ꯔꯤ ꯍꯥꯏ ꯅꯪꯒꯤ ꯅꯃꯤꯡ ꯀꯔꯤ ꯀꯧꯏ ꯍꯥꯏꯕꯅꯣ ꯃꯖꯥꯏꯕꯨꯡꯉꯣ ꯑꯩꯒꯤ ꯃꯤꯡꯗꯤ ꯂꯩꯔꯥꯡ ꯀꯧꯖꯩ ꯂꯩꯔꯥꯡ ꯅꯁꯛꯀ ꯅꯃꯤꯡꯒ ꯌꯥꯝ ꯆꯥꯟꯅꯩ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯔꯒꯦ ꯍꯥꯏꯕꯕꯨ ꯀꯔꯤ ꯍꯥꯏꯕꯒꯦ ꯂꯩꯕꯥꯛ ꯄꯨꯝꯕ ꯂꯩꯃꯀꯣꯟꯒꯤ ꯅꯤꯡꯊꯤꯒ ꯃꯖꯥꯏꯕꯨꯡꯉꯣꯒ ꯂꯨꯍꯣꯡꯅꯕ ꯄꯥꯎ ꯁꯟꯗꯣꯛꯈ꯭ꯔꯕꯗ ꯀꯔꯤꯒꯤꯕꯨ ꯅꯨꯡꯁꯤꯕ ꯇꯝꯕꯤꯒꯦ ꯍꯥꯏꯔꯤꯕ ꯃꯗꯨꯗꯤ ꯑꯩ ꯌꯥꯕ ꯉꯝꯖꯔꯣꯏ ꯄꯨꯟꯁꯤ ꯂꯩꯄꯨꯜ ꯁꯦꯝꯒꯗꯧꯔꯕ ꯅꯍꯥꯛꯀ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯕꯗꯤ ꯊꯃꯣꯏꯁꯤꯅ ꯑꯄꯦꯟꯕ ꯑꯣꯏꯗꯦ ꯋꯥꯔꯧꯕꯤꯅꯨ ꯃꯖꯥꯏꯕꯨꯡꯉꯣ ꯖꯒꯣꯏ ꯁꯥꯕꯤ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯇꯤꯟꯖꯔꯨꯒꯦ ꯑꯩꯕꯨ ꯌꯥꯎꯗꯦ ꯍꯥꯏꯅ ꯖꯒꯣꯏ ꯁꯥꯕ ꯅꯨꯡꯉꯥꯏꯔꯝꯂꯔꯣꯏ ꯆꯠꯆꯔꯒꯦ ꯃꯇꯨ ꯊꯤꯒꯗꯕ ꯃꯥꯅ ꯁ꯭ꯋꯥꯏꯁꯤꯗ ꯏꯔꯥꯡꯒ ꯇꯧꯔ ꯂꯩꯔꯗꯅ ꯂꯥꯏꯕꯛ ꯊꯤꯃꯜꯂꯤ ꯅꯤꯡꯊꯤ ꯅꯪꯃꯨꯛ ꯂꯥꯏꯕꯛ ꯊꯤꯕ ꯅꯨꯄꯤ ꯂꯩꯕꯥꯛꯁꯤꯗ ꯂꯩꯒꯅꯤ ꯊꯥꯖꯗꯦ ꯆꯠꯇ ꯆꯠꯈꯤꯅꯤ ꯂꯨꯍꯣꯡꯕꯒꯤ ꯄꯥꯎꯖꯦꯜ ꯁꯟꯗꯣꯛꯄꯁꯤꯅ ꯑꯩꯒꯤ ꯑꯄꯥꯝꯕ ꯅꯨꯄꯤꯅ ꯐꯥꯎꯕ ꯌꯥꯕꯤꯗ꯭ꯔꯕ ꯐꯩ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯗꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯒꯗꯧꯔꯤꯕ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯑꯩꯒꯤ ꯑꯅꯤꯡꯕ ꯄꯥꯝꯕ ꯍꯥꯏꯔꯨꯕ ꯇꯥꯕꯅꯤ ꯀꯔꯤꯒꯤꯗꯤ ꯌꯥꯔꯣꯏ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯒꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯕꯤ ꯃꯥꯅ ꯑꯗꯨꯕꯨ ꯏꯅꯥꯎ ꯅꯨꯄꯥ ꯂꯦꯝꯕꯅ ꯑꯩꯁꯦ ꯅꯨꯡꯁꯤꯕ ꯃꯨꯟꯕ ꯃꯌꯥꯝꯕꯅꯤ ꯈꯟꯈꯤꯒꯗ꯭ꯔꯅꯦ ꯃꯁꯤꯃꯛ ꯈꯟꯕꯗ ꯑꯩꯅ ꯄꯥꯝꯕꯁꯨ ꯃꯥꯅ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯃꯨꯟꯗꯨꯅ ꯂꯧꯒꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯂꯨꯋꯥꯡ ꯌꯨ ꯉꯥꯎꯔꯒ ꯂꯩꯃ ꯀꯣꯂꯨꯞꯇ ꯆꯪꯂꯛꯏ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯪꯂꯛꯀꯅꯣ ꯍꯥꯏꯕꯁꯨ ꯉꯝꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯨ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯅꯔꯤ ꯅꯨꯄꯤ ꯑꯃꯅ ꯑꯩꯗꯤ ꯃꯖꯥꯏꯕꯨꯡꯉꯣ ꯑꯍꯜꯁꯤꯅ ꯆꯪꯂꯛꯄꯁꯦ ꯏꯁꯥꯗ ꯑꯐꯕ ꯏꯍꯨꯜ ꯑꯃꯇ ꯐꯥꯎꯗꯕꯒꯨꯝ ꯇꯧꯏ ꯅꯪꯁꯨ ꯇꯧꯕ꯭ꯔꯥ ꯑꯩꯗꯤ ꯉꯁꯥꯏꯈꯩ ꯏꯊꯟꯇ ꯑꯣꯏꯔꯨꯕꯩ ꯅꯤꯡꯗꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤꯅꯤ ꯑꯩꯕꯨ ꯍꯥꯏꯖꯧ ꯍꯥꯏꯔꯗꯤ ꯃꯖꯥꯏꯕꯨꯡꯉꯣ ꯑꯍꯜꯁꯦ ꯑꯐꯕ ꯅꯨꯄꯥ ꯅꯠꯇꯦ ꯃꯁꯛꯁꯤ ꯎꯔꯦꯗꯅ ꯅꯨꯄꯤꯗ ꯆꯨꯞꯄꯒꯤ ꯁꯛꯇꯥ ꯑꯃ ꯆꯦꯜꯂꯤꯁꯦ ꯂꯩꯔꯤꯕ ꯅꯨꯄꯤ ꯃꯌꯥꯝꯁꯤꯗ ꯃꯨꯟꯅꯒꯁꯨ ꯌꯦꯡꯂꯤ ꯃꯖꯥꯏꯕꯦꯝꯃꯒ ꯂꯨꯍꯣꯡꯅꯕ ꯍꯥꯏꯅꯔꯝꯗ꯭ꯔꯕꯗꯤ ꯆꯪꯍꯟꯕ ꯂꯥꯏꯔꯤ ꯊꯣꯡ ꯄꯥꯎ ꯍꯥꯡꯂꯣꯏꯗꯕꯅꯤ ꯅꯤꯡꯊꯤꯒꯤ ꯀꯥꯗ ꯑꯆꯥꯟꯕꯤꯅ ꯄꯥꯈꯠꯅ ꯆꯪꯂꯛꯇꯨꯅ ꯃꯖꯥꯏꯕꯦꯝꯃ ꯀꯔꯤ ꯇꯧꯔꯤ ꯑꯆꯥꯟꯕꯤ ꯀꯔꯤꯒꯤꯅꯣ ꯅꯁꯥ ꯄꯥꯈꯠꯂꯤꯕꯗꯤ ꯃꯖꯥꯏꯕꯨꯡꯉꯣ ꯑꯍꯜꯗꯣ ꯌꯨ ꯉꯥꯎꯔꯒ ꯆꯪꯂꯛꯏ ꯑꯩꯈꯣꯏꯁꯨ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯪꯂꯛꯀꯅꯣ ꯍꯥꯏꯕꯗꯤ ꯉꯝꯗ꯭ꯔꯦ ꯀꯥꯁꯤ ꯇꯝꯅ ꯑꯗꯨꯝ ꯂꯥꯛꯂꯅꯤ
ꯃꯖꯥꯏ ꯕꯦꯝꯃ ꯆꯦꯛꯁꯤꯟꯅ ꯂꯩꯕꯤꯌꯨ ꯑꯩꯒꯤ ꯏꯁꯥꯗ ꯑꯐꯕ ꯐꯥꯎ ꯍꯥꯏꯕ ꯌꯥꯗꯦ ꯅꯪꯒꯤ ꯈꯥꯗ ꯂꯩꯖꯔꯨꯔꯣ ꯐꯒꯅꯤ ꯃꯖꯥꯏ ꯕꯦꯝꯃ ꯑꯆꯥꯟꯕꯤꯗꯨꯅ ꯑꯣꯟꯊꯣꯛꯂꯒ ꯆꯠꯀꯦ ꯇꯧꯕꯗ ꯂꯨꯋꯥꯡꯁꯨ ꯀꯥꯗ ꯆꯪꯂꯛꯄꯗ ꯑꯅꯤꯗꯨ ꯊꯦꯡꯖꯤꯟꯅꯒꯦ ꯇꯧꯏ ꯂꯨꯋꯥꯡꯗꯤ ꯃꯃꯤꯠꯇꯨꯅ ꯍꯩꯅꯗꯕ ꯃꯤꯠꯌꯦꯡ ꯌꯦꯡꯂꯛꯏ ꯑꯆꯥꯟꯕꯤꯁꯨ ꯃꯀꯣꯛ ꯅꯣꯜꯂꯒ ꯍꯥꯏꯐꯦꯠ ꯈꯨꯔꯨꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯅꯤꯡꯊꯤꯅ ꯀꯔꯤ ꯂꯩꯔꯦ ꯃꯖꯥꯏꯕꯨꯡꯉꯣ ꯊꯦꯡꯂꯕ ꯃꯇꯝ ꯑꯁꯤꯗ ꯂꯩꯃ ꯀꯣꯂꯨꯞꯇ ꯆꯪꯂꯛꯄꯅꯤ ꯊꯦꯡꯒꯦꯔ ꯊꯦꯡꯉꯣꯏꯔ ꯑꯩꯅ ꯆꯪꯅꯤꯡꯕ ꯃꯇꯝꯗ ꯆꯪꯕꯗ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯗꯧꯔꯤꯕ ꯑꯗꯨ ꯑꯣꯏꯔꯁꯨ ꯅꯨꯃꯤꯗꯥꯡ ꯊꯦꯡꯂꯀꯥꯟꯁꯤꯗ ꯑꯁꯨꯝꯅ ꯆꯪꯂꯛꯄꯁꯦ ꯑꯩꯅ ꯄꯥꯝꯕ ꯑꯣꯏꯖꯗꯦ ꯌꯨꯁꯨ ꯉꯥꯎꯕꯤꯔꯛꯄ ꯃꯥꯜꯂꯤ ꯉꯥꯎꯔꯤ ꯉꯥꯎꯕꯗꯨꯅꯕꯨ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯏꯅꯤ ꯀꯔꯤꯒꯤꯗꯤ ꯂꯥꯛꯑꯣꯏ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯒꯗꯧꯔꯤꯕ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯇꯣꯞꯄ ꯀꯅꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯅꯤ ꯏꯕꯥꯅꯤ ꯂꯨꯍꯣꯡꯒꯗꯧꯔꯕꯅꯤꯅ ꯂꯩꯃꯤꯟꯅꯕꯗ ꯀꯩꯁꯨ ꯀꯥꯏꯗꯕ꯭ꯔꯥ ꯈꯜꯂꯤ ꯃꯁꯤꯗ ꯅꯪꯅ ꯑꯄꯥꯝ ꯄꯥꯝꯗ ꯍꯥꯏꯕꯒꯤ ꯃꯊꯧꯁꯨ ꯇꯥꯗꯦ ꯋꯥꯍꯩꯁꯤ ꯍꯥꯏꯅ ꯍꯥꯏꯅ ꯂꯨꯋꯥꯡ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ ꯅꯤꯡꯊꯤꯁꯨ ꯇꯞꯅ ꯃꯅꯤꯡ ꯍꯜꯂꯤ ꯌꯥꯝꯅ ꯎꯁꯤꯠꯇꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯇꯨꯅ ꯅꯤꯡꯊꯤꯕꯨ ꯀꯣꯛꯇꯒꯤ ꯇꯣꯟ ꯐꯥꯎꯕ ꯌꯦꯡꯂꯛꯏ ꯅꯤꯡꯊꯤ ꯉꯁꯤ ꯑꯍꯤꯡꯁꯤꯗꯤ ꯅꯅꯥꯛꯇ ꯑꯩꯕꯨ ꯂꯩꯍꯜꯂꯨ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯂꯩꯔꯨꯕ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯕꯅ ꯑꯩꯒꯤ ꯑꯄꯦꯟꯕꯁꯨ ꯑꯣꯏꯒꯗꯧꯕ ꯃꯥꯜꯂꯤ ꯅꯪ ꯑꯩꯕꯨ ꯁꯦꯕꯥ ꯇꯧꯅꯤꯡꯗꯕ꯭ꯔꯥ ꯃꯖꯥꯏꯕꯨꯡꯉꯣ ꯃꯗꯨ ꯑꯩꯒꯤ ꯑꯄꯥꯝꯕ ꯑꯣꯏꯗꯦ ꯂꯨꯍꯣꯡꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯕꯤꯒꯅꯨ ꯂꯩꯃ ꯀꯣꯂꯨꯞ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯃꯃꯥꯡꯗ ꯑꯩꯕꯨ ꯑꯊꯤꯕ ꯑꯃꯨꯛ ꯇꯩꯁꯤꯟꯕꯤꯒꯅꯨ ꯏꯕꯥꯅꯤꯅ ꯂꯨꯍꯣꯡꯂꯕ ꯀꯥꯟ ꯃꯖꯥꯏꯕꯨꯡꯉꯣꯒꯤ ꯁꯦꯕꯥ ꯁꯣꯏꯗꯅ ꯇꯧꯖꯒꯦ ꯍꯧꯖꯤꯛꯀꯤꯗꯤ ꯂꯦꯡꯕꯤꯈ꯭ꯔꯣ ꯅꯤꯡꯊꯤꯅ ꯍꯥꯏꯕ ꯋꯥ ꯇꯥꯗꯕ ꯃꯈꯩ ꯁꯨꯝ ꯆꯪꯁꯤꯜꯂꯛꯏ ꯅꯨꯄꯥꯗꯨꯒꯤ ꯃꯇꯧꯗꯨꯗ ꯅꯤꯡꯊꯤꯁꯨ ꯁꯥꯎꯅꯤꯡꯕ ꯍꯦꯃꯟꯕꯗꯒꯤ ꯈꯨꯄꯥꯛꯅ ꯁꯥꯐꯨ ꯀꯟꯅ ꯊꯥꯔꯛꯏ ꯂꯨꯍꯣꯡꯒꯗꯧꯔꯦ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯒꯗꯧꯔꯤ ꯃꯇꯥꯀꯣ ꯑꯁꯤꯒꯨꯝꯕ ꯂꯤꯆꯠ ꯆꯠꯄꯗꯤ ꯑꯩꯕꯨ ꯎꯁꯤꯠꯇꯕꯅꯤ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯑꯩ ꯂꯩꯃꯀꯣꯜꯒꯤ ꯑꯃꯠꯇ ꯌꯥꯎꯕ ꯃꯕꯦꯝꯃꯅꯤ ꯑꯗꯨꯛ ꯂꯦꯝꯖꯗꯕ ꯅꯍꯥꯛꯀꯤ ꯅꯇꯧꯁꯤꯅ ꯏꯕꯥꯅꯤꯒꯤ ꯂꯨꯍꯣꯡꯕ ꯑꯣꯏꯊꯣꯛꯇꯕꯒꯤ ꯂꯝꯕꯤ ꯑꯃ ꯑꯣꯏꯔꯛꯀꯗꯧꯔꯦ ꯅꯪꯅ ꯂꯨꯍꯣꯡꯕ ꯑꯣꯏꯊꯣꯛꯂꯣꯏ ꯍꯥꯏꯔꯁꯨ ꯑꯩꯅ ꯅꯝꯗꯅ ꯑꯣꯏꯍꯟꯒꯅꯤ ꯅꯪꯅ ꯑꯩꯕꯨ ꯍꯩꯅꯗꯦ ꯄꯥꯝꯗꯦ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯑꯩꯅꯁꯨ ꯅꯪꯕꯨ ꯄꯥꯝꯗꯦ ꯍꯥꯏꯕꯁꯤ ꯈꯪꯖꯩ ꯅꯪꯕꯨ ꯏꯅꯥꯛꯇ ꯊꯝꯂꯒ ꯁꯥꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯑꯩꯅ ꯁꯣꯏꯗꯅ ꯁꯥꯟꯅꯒꯅꯤ ꯉꯁꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯊꯥꯔꯤꯕ ꯈꯨꯄꯥꯛꯁꯤꯗꯒꯤ ꯍꯦꯟꯅ ꯑꯩꯅꯁꯨ ꯊꯥꯕ ꯉꯝꯃꯤ ꯍꯥꯏꯕꯁꯦ ꯂꯩꯃꯀꯣꯜꯒꯤ ꯑꯃꯠꯇ ꯌꯥꯎꯖꯕꯤ ꯃꯕꯦꯝꯃꯅ ꯀꯥꯎꯒꯗꯧ ꯐꯩ ꯋꯥꯍꯩꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯣꯛꯈꯤ ꯅꯤꯡꯊꯤ ꯃꯁꯥꯗꯣ ꯂꯦꯞꯄꯝꯕꯗꯒꯤ ꯐꯝꯊꯔꯛꯏ ꯋꯥꯈꯜꯗꯁꯨ ꯂꯦꯝꯕꯅ ꯉꯁꯥꯏ ꯍꯥꯏꯔꯝꯕ ꯋꯥꯍꯩꯁꯤꯡꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯁꯥꯗ ꯁꯥꯎꯅꯤꯡꯕ ꯑꯀꯤꯕ ꯐꯥꯎꯔꯛꯂꯤ ꯃꯁꯥꯏꯕꯨꯡꯉꯣ ꯂꯦꯝꯕ ꯑꯩꯕꯨ ꯅꯝꯗꯅ ꯅꯌꯥꯝꯕꯨꯡꯗ ꯂꯨꯍꯣꯡꯂꯗ꯭ꯔꯥ ꯑꯆꯥꯟꯕꯤꯅ ꯃꯖꯥꯏꯕꯦꯝꯃ ꯀꯔꯤ ꯇꯧꯔꯦ ꯑꯆꯥꯟꯕꯤ ꯂꯨꯋꯥꯡ ꯆꯠꯈ꯭ꯔꯕ꯭ꯔꯥ ꯆꯠꯈ꯭ꯔꯦ ꯀꯔꯤ ꯇꯧꯔꯕꯒꯦ ꯃꯈꯥꯗ ꯐꯝꯊꯗꯨꯅ ꯂꯩꯕꯤꯔꯝꯂꯤꯕꯁꯤ ꯃꯖꯥꯏꯕꯨꯡꯉꯣ ꯑꯍꯜꯅ ꯀꯔꯤ ꯍꯥꯏꯔꯝꯕꯒꯦ ꯑꯗꯨꯛ ꯄꯥꯈꯠꯅ ꯂꯩꯕꯤꯔꯝꯂꯤꯕꯁꯤꯕꯣ ꯑꯆꯥꯟꯕꯤ ꯑꯩꯕꯨ ꯅꯝꯗꯅ ꯂꯨꯍꯣꯡꯂꯗ꯭ꯔꯣ ꯏꯃꯥ ꯄꯥꯕꯒꯤ ꯃꯐꯝꯗ ꯂꯨꯍꯣꯡꯕ ꯄꯥꯝꯗꯦ ꯀꯔꯝ ꯍꯥꯏꯁꯤꯒꯦ ꯑꯩꯅ ꯍꯥꯏꯖꯔꯨꯕ ꯃꯇꯝꯗ ꯍꯔꯥꯎꯅ ꯌꯥꯕꯤꯔꯛꯀꯗ꯭ꯔꯥ ꯍꯥꯏꯌꯣ ꯑꯆꯥꯟꯕꯤ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯅ ꯂꯨꯍꯣꯡꯕ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯕꯗ ꯑꯁꯥꯎꯕ ꯎꯠꯂꯛꯀꯗ꯭ꯔꯥ ꯃꯖꯥꯏꯕꯦꯝꯃ ꯑꯩꯕꯨ ꯀꯔꯤ ꯈꯨꯝꯖꯧ ꯍꯥꯏꯕꯅꯣ ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯨꯍꯣꯡꯕ ꯉꯝꯂꯣꯏ ꯍꯥꯏꯈꯤꯕꯗ ꯂꯩꯃ ꯀꯣꯂꯨꯞꯁꯦ ꯀꯔꯤ ꯑꯣꯏꯒꯅꯤ ꯅꯅꯥꯏ ꯑꯩꯈꯣꯏ ꯑꯍꯤꯡ ꯑꯃꯗ ꯂꯥꯛꯇꯨꯅ ꯇꯨꯝꯅ ꯍꯥꯠꯈꯤꯕ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯒꯅꯤ ꯑꯒꯝ ꯃꯊꯧꯁꯤꯡꯅ ꯇꯧꯔꯛꯄ ꯊꯕꯛꯇ ꯂꯩꯕꯥꯛ ꯃꯌꯥꯝꯁꯨ ꯆꯦꯛꯃꯣꯛ ꯂꯥꯎꯈꯤꯔꯣꯏ ꯏꯅꯤꯡꯊꯧꯕꯨ ꯏꯀꯥꯏꯕ ꯄꯤ ꯍꯥꯏꯗꯨꯅ ꯏꯃꯥ ꯏꯕꯦꯝꯃ ꯂꯩꯃ ꯑꯃꯗꯤ ꯏꯄꯥꯕꯨꯡꯕꯨ ꯃꯤꯌꯥꯝ ꯃꯥꯡꯗ ꯈꯣꯡꯒꯣꯏꯅꯔꯕꯗꯤ ꯀꯝꯗꯧꯒꯅꯤ ꯑꯩ ꯌꯥꯝꯅ ꯀꯤꯔꯦ ꯑꯆꯥꯟꯕꯤ ꯑꯩ ꯇꯁꯦꯡꯅ ꯀꯤꯔꯦ ꯑꯩꯈꯣꯏ ꯃꯐꯝ ꯑꯃꯗ ꯄꯨꯟꯅ ꯆꯦꯟꯈ꯭ꯔꯁꯤꯔꯥ ꯑꯩ ꯂꯨꯍꯣꯡꯕꯁꯤ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯏꯁꯥꯅ ꯄꯥꯝꯗ꯭ꯔꯕꯁꯨ ꯌꯥꯊꯪ ꯉꯥꯛꯄ ꯑꯣꯏꯅ ꯑꯌꯥꯕ ꯄꯤꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯉꯁꯤꯗꯤ ꯏꯁꯥꯗ ꯇꯁꯦꯡꯅ ꯑꯀꯤꯕ ꯐꯥꯎꯔꯤ ꯑꯆꯥꯟꯕꯤ ꯃꯖꯥꯏꯕꯨꯡꯉꯣ ꯂꯦꯝꯕꯗ ꯍꯥꯏꯖꯕꯗꯤ ꯃꯍꯥꯛꯇ ꯍꯥꯏꯖꯔꯕꯗꯤ ꯂꯩꯃ ꯀꯣꯂꯨꯞꯁꯨ ꯃꯇꯨ ꯅꯥꯝꯃ ꯁꯣꯛꯀꯗꯕ ꯃꯥꯟꯗꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯉꯁꯥꯏ ꯃꯥꯅ ꯂꯥꯛꯇꯨꯅ ꯍꯥꯏꯔꯔꯤꯕ ꯋꯥꯁꯤꯡꯗꯣ ꯃꯖꯥꯏꯕꯦꯝꯃ ꯋꯥꯈꯜ ꯈꯖꯤꯛ ꯈꯟꯊꯗꯨꯅ ꯍꯥꯏꯍꯟꯅꯤꯡꯈꯤꯕꯅꯤ ꯍꯥꯏꯅꯤꯡꯈꯤꯕꯅꯤ ꯑꯩꯁꯨ ꯍꯔꯥꯎꯅ ꯃꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯅ ꯑꯗꯨꯕꯨ ꯍꯥꯏꯕ ꯉꯝꯕꯒꯤ ꯊꯧꯅꯥ ꯂꯩꯈꯤꯗ꯭ꯔꯦ ꯍꯧꯖꯤꯛ ꯃꯉꯣꯟꯗ ꯍꯥꯏꯖꯔꯨꯕ ꯃꯇꯝꯗ ꯑꯩꯕꯨ ꯑꯣꯏꯖꯕ ꯊꯤꯕ ꯑꯣꯏꯅ ꯇꯥꯈꯤꯅꯤ ꯈꯥꯡꯕ ꯇꯥꯕꯅꯤ ꯑꯩꯅ ꯉꯝꯂꯤꯕ ꯃꯈꯩ ꯑꯀꯤꯕ ꯂꯩꯇ ꯊꯦꯡꯅꯕ ꯇꯥꯕꯅꯤ ꯆꯣꯛꯊꯕ ꯂꯩꯇ ꯃꯁꯥꯏꯕꯦꯝꯃ ꯅꯤꯡꯊꯤꯒꯤ ꯄꯥꯈꯠꯄ ꯃꯥꯏꯊꯣꯡ ꯅꯤꯡꯉꯝꯗꯕꯒꯤ ꯃꯃꯤ ꯇꯥꯔꯤꯕ ꯁꯛꯐꯝꯗꯣ ꯑꯆꯥꯟꯕꯤꯅ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯏ ꯑꯍꯤꯡꯁꯤꯃ ꯍꯧꯈ꯭ꯔꯦ ꯂꯩꯃ ꯀꯣꯂꯨꯞꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯅꯤꯡꯊꯦꯝꯅ ꯂꯦꯝꯕꯗ ꯇꯝꯂꯛꯏ ꯅꯤꯡꯊꯦꯝꯒꯤ ꯑꯔꯣꯟꯕ ꯃꯤꯅ ꯁꯦꯟꯅꯗꯨꯅ ꯂꯩꯕꯅ ꯀꯔꯤ ꯊꯣꯛꯂꯤ ꯍꯥꯏꯕ ꯄꯨꯝꯕ ꯈꯪꯕ ꯉꯝꯃꯤ ꯂꯦꯝꯕꯁꯨ ꯄꯥꯎꯗꯨ ꯇꯥꯕꯗ ꯃꯩ ꯍꯧꯅ ꯂꯨꯋꯥꯡꯒꯤ ꯀꯥ ꯇꯝꯅ ꯂꯥꯛꯏ ꯂꯨꯋꯥꯡꯁꯨ ꯃꯥꯒꯤ ꯀꯥꯗ ꯐꯤꯔꯣꯜ ꯑꯅꯧꯕ ꯁꯦꯠꯇꯨꯅ ꯂꯩꯔꯤ
Kagi thongdu sapu kana hangdore. Luwang su yengthorappada lembagi sapu kana thilakpa kinnaduna leimaida tusili. Mayambagi ngaksamgi phidu paiduna sound haire. Ngambi matagum nangna mafumduda changlaga ningthibu kianba. Aina kaisum tawdana tumina laisinkhini sira. Masida nang yawfam thokte. Pharasu patrasu ma aigi nupi oidorabani. Aina tawningba tawbada kanamtana thingba hek leite. Aina thinglabadi kaidoge habadu. Luhongadore nangi nupi oigedore na mabu mama mapa makhoi lairiba mayamdugi mamangduda ikaiba pibani. Sida nang haifa sarakpagi kari mathau tage. Aina hujik chatoise magi manakta. Ngarang aina soikibado lala haijaba chatkadoribani. Kanadabada mayambagonda khut tharise. Nangi afaba oigani khanbra. Afaba oigera fattaba oigera madu aina khanfam thokte. Aige apamba munduna lakpa tasawgi mafamdagi isage apambase munba tabani. Nahan makhai aina tasawga mananingdabagi tumina laisinbani. Aigi tungda tawriba thabak aibu shenahaliba mayamse ai khanglamoi haina khanbra. Luwangi sakpham hongkiba khanghaude. Manang nupabu kanthoklaga inthoktuna haugalai aduga phiroldo semjinduna. Madu khanglibado yamna fai. Nathongna lairabadi aigi khutagi ningthibu kan. Mada natana laima kolupsu kanba ngambra yengso. Karigumba aina nangi mitmangda makhoiba tumna manghanba ngamjaba. Ai luwang nate. Lehokhidra aidi thuai. Mamangda lepiba lembada thongairamlaga kadudagi thoki. Lembasu thoraklaga laikolomda satki. Mana satkibadu luwangna marum amadagi lapni yenghawi. Somda laima koluptani luwang laktuna mana ngarang tawkhibadu soikre haina ningthigi mamangda khu kunduna haizari. Asigumba maong kaya uttuna ningthibu mangondo onsilaknabu hotnari. Sasinnaba matau kaya utlaga makhoi ani koiba satpa sana kaithel koiba chatminaba lepte. Adubu ningthidi mama mapagi amadi laima kolupki khallaga luwangna haiba yabani. Nongma sagol gari tungduna mafam amada koiba satli. Tungda manai kharasu sagol thongduna inari. Ningthi nang aibu haujisu sauninglibra. Aina khanthawdana tawkibadugi aibu warauribro. Si amtai nangna sum sauraga leiradi ai kari tawgani khangzilaktre. Nangna sawu fanaba ai kaido haibu. Nangge pam hayo. Saujeda aingona nungtigi lale soikrena adum hairisidi. Aina pamda moongsu amta tawtre. Sida aina adum sauraga leigadrani. Saurani. Aina mito yu khra ngawba henkibagi tawbani. Ado sidaidi iwanigi luhongbase khara thujinsi. Ningthi khumdi mangaktamak nomi. Luwangsu mamaidu nakaldo onthoklaga usittana noi. Sumlakpana umang masaduda lai. Apikpa lambi lairibaduda sagol garidu tapna thawi. Khanghaudana nakal-nakaldagi phimu setpa maikhum kumba kayana koisilai. Sagol gari thawriba nupaduda tenjai maru ama kaplakpada panduna makhada taki. Madu ubada ningthi pakhatna luwangi manakta sangsili. Luwangsu pakhatpa sasinaduna tungda lakliba lanmisingduda. Nakoi tabra ningthi bu soktadaba ngaw. Ningthi nang si leiram. Leiri mayamse ai thengnarugi kasidaw sagol gari mathaksida nang adum lay. Masai bungo chatpikit ithanda lehobu kizai. Aibu ithanda thanamlaga chatpikit. Kasitawroi pakhatkan. Leiriba mayamse aikhoiba senaduna leiba mina soidan tawhanba oirambani. Kasitaw ai tawge sida lengdana lay. Asi hairaga sagol garidagi kumthaki aduga phimu setpa mayamduda ingit tawraga umangdugi wahauba maraktuda leptuna leiri. Ningthibu ngakliba lanmi kharadu phimu setpa singduga phunari. Ningthisu sagol gari manungdagi lanmi singduna soklaga takibadu ubada pakhatna leiri. Sakhangdaba mayamduna ningthigi manakta sanglakpada nakalda thang masa mayam langsilaktuna sagol gariduda yumlai. Adumna tawrakpada phimu setpa singdu laithoraktuna yenglai. Lembasu sagol kanna thawjilai. Thangsangdu sattuna sagoldagi songtharaklaga mayamduga haisingna phunari. Ningthisu lembada pakhatchana yengi. Mayamduga phunabada lembasoi. Mayamdu thangna yan-yanduna hatoi. Mamaidasu ina somli. Tawriba matawdu luwangdi somda I kana yengli. Mana sinba thabak soibagi masadusu prok-prok zakli. Lemba mayamdu loina hatoklabada masadu sokpagi tugi tawbada thangaduna ngaklaga phammi. Mamittuna sagol gari mathakta phamliba ningthida yenglai. Tanjaduda luwang chensilaktuna. Ningthi sokra.
ꯑꯩ ꯁꯣꯝꯗ ꯃꯤ ꯇꯥꯟꯅꯔꯤꯉꯩ ꯅꯪꯕꯨ ꯌꯦꯡꯁꯤꯟꯕ ꯉꯝꯗ꯭ꯔꯦ ꯃꯤ ꯌꯥꯝꯈꯤꯕꯅ ꯑꯩꯕꯨ ꯃꯣꯏꯗ ꯇꯥꯟꯅꯍꯜꯂꯒ ꯁꯣꯝꯗꯁꯨ ꯈꯥꯏꯗꯣꯛꯂꯒ ꯂꯩꯔꯝꯃꯤ ꯂꯥꯛ ꯀꯨꯝꯊꯔꯛ ꯑꯩꯒ ꯁꯅꯥ ꯀꯣꯅꯨꯡ ꯇꯥꯟꯅ ꯆꯠꯁꯤ ꯆꯠꯈ꯭ꯔꯁꯤ ꯀꯨꯝꯊꯔꯛ ꯂꯨꯋꯥꯡꯅ ꯅꯤꯡꯊꯤꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯁꯒꯣꯜ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯍꯜꯂꯤ ꯂꯦꯝꯕꯗꯤ ꯅꯤꯡꯊꯤꯗ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯅꯤꯡꯊꯤꯕꯨ ꯆꯤꯡꯂꯒ ꯆꯠꯀꯦ ꯇꯧꯕꯗ ꯃꯖꯥꯏꯕꯨꯡꯉꯣ ꯂꯦꯝꯕꯁꯦ ꯁꯣꯛꯄ ꯃꯥꯜꯂꯤ ꯏꯕꯥꯅꯤꯅ ꯆꯠꯄꯗ ꯃꯥꯁꯨ ꯄꯨꯈ꯭ꯔꯁꯤ ꯅꯤꯡꯊꯤ ꯃꯥꯗꯤ ꯑꯗꯨꯝ ꯂꯥꯛꯆꯧꯔꯁꯅꯤ ꯏꯕꯥꯅꯤꯒꯤ ꯁꯤꯔꯕ ꯇꯥꯟꯖꯥꯗ ꯃꯥꯅ ꯂꯥꯛꯄꯤꯕꯒꯤ ꯀꯣꯟꯅ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯊꯥꯒꯠ ꯋꯥꯍꯩ ꯍꯥꯏꯔꯁꯤ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯃꯐꯝꯁꯤꯗ ꯀꯨꯏꯅ ꯂꯩꯊꯕ ꯌꯥꯔꯣꯏ ꯑꯁꯤ ꯍꯥꯏꯔꯒ ꯆꯤꯡꯉꯤ ꯅꯤꯡꯊꯤ ꯂꯦꯝꯕꯗ ꯍꯟꯅ ꯍꯟꯅ ꯌꯦꯡꯂꯝꯗꯨꯅ ꯆꯠꯈꯤ ꯂꯦꯝꯕꯁꯨ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩ ꯆꯠꯈ꯭ꯔꯤꯕ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯤꯠꯃꯥꯡꯗꯒꯤ ꯇꯥꯝꯅ ꯆꯠꯈꯤꯗ꯭ꯔꯤ ꯐꯥꯎꯕ ꯌꯦꯡꯖꯔꯤ ꯇꯞꯅ ꯍꯧꯒꯠꯂꯒ ꯅꯤꯡꯊꯤꯅ ꯍꯟꯗꯨꯅ ꯌꯦꯡꯂꯝꯕꯗꯨ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯇꯨꯃꯤꯟꯅ ꯎꯄꯥꯏ ꯂꯩꯇꯕ ꯑꯃꯒꯨꯝꯅ ꯂꯦꯞꯂꯤ ꯃꯪꯁꯤꯜꯂꯝꯕ ꯅꯣꯡꯁꯨ ꯂꯦꯞꯄ ꯂꯩꯇꯁꯨ ꯊꯔꯛꯂꯤ ꯂꯦꯝꯕꯒꯤ ꯑꯋꯥꯕ ꯃꯩꯁꯥꯛꯁꯤꯡꯗꯨ ꯂꯣꯏꯅ ꯆꯥꯝꯊꯣꯛꯂꯒꯦ ꯃꯇꯥꯒꯨꯝ ꯍꯩꯊꯔꯛꯏ ꯂꯦꯝꯕ ꯃꯃꯥꯏꯗꯨ ꯅꯣꯡꯊꯛꯇ ꯌꯦꯡꯈꯠꯂꯤ ꯇꯩꯔꯝꯕ ꯏ ꯃꯌꯥꯝꯗꯨꯁꯨ ꯅꯣꯡꯅ ꯂꯣꯏꯅ ꯆꯥꯝꯊꯣꯛꯈ꯭ꯔꯦ ꯃꯝꯁꯤꯜꯂꯛꯂꯤ ꯅꯤꯡꯊꯤ ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯩꯔꯤ ꯂꯨꯋꯥꯡꯅ ꯃꯅꯥꯛꯇ ꯐꯝꯂꯤ ꯅꯣꯡꯁꯨ ꯂꯦꯞꯇꯦ ꯍꯦꯟꯅ ꯀꯟꯁꯤꯜꯂꯛꯄꯒꯨꯝ ꯇꯧꯏ ꯀꯣꯅꯨꯡꯒꯤ ꯂꯝꯕꯤꯗꯨꯗꯒꯤ ꯂꯦꯝꯕꯅ ꯅꯣꯡꯂꯛꯇ ꯇꯞꯅ ꯇꯞꯅ ꯂꯥꯛꯄꯗꯨ ꯅꯤꯡꯊꯤꯅ ꯊꯣꯡꯅꯥꯎꯗꯒꯤ ꯎꯕꯗ ꯐꯨꯛ ꯍꯧꯒꯠꯂꯒ ꯆꯠꯈꯤꯒꯦ ꯇꯧꯏ ꯂꯨꯋꯥꯡꯅ ꯀꯩꯅꯣ ꯅꯣꯡꯂꯛꯁꯤꯗ ꯃꯖꯥꯏꯕꯨꯡꯉꯣ ꯂꯥꯛꯂꯦ ꯉꯁꯥꯏ ꯃꯥꯅ ꯀꯣꯅꯨꯡꯗ ꯂꯥꯛꯂꯕ ꯀꯥꯟꯗ ꯋꯥꯔꯤ ꯁꯥꯁꯤ ꯍꯥꯏꯈꯤꯕꯗꯥꯏ ꯋꯥꯔꯤ ꯁꯥꯁꯤ ꯍꯥꯏꯈꯤꯅ ꯍꯦꯛꯇ ꯁꯥꯕ ꯌꯥꯕ ꯅꯠꯇꯦ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯁꯤꯟꯕ ꯑꯣꯏꯔꯝꯂꯕꯗꯤ ꯀꯝꯗꯧꯅꯤ ꯃꯥꯅ ꯁꯤꯜꯂꯒ ꯑꯩꯕꯨ ꯀꯟꯕ ꯂꯥꯛꯀꯗ꯭ꯔꯥ ꯑꯗꯨꯒ ꯀꯔꯤꯒꯤ ꯅꯪꯅ ꯑꯩꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯆꯦꯟꯈ꯭ꯔꯤꯕ ꯑꯩꯅ ꯆꯠꯈꯤꯅꯣ ꯍꯥꯏꯅ ꯈꯥꯝꯂꯕꯗꯨ ꯐꯥꯎ ꯏꯊꯟꯇ ꯁꯤꯔꯁꯅꯨ ꯍꯥꯏꯅ ꯊꯝꯂꯝꯕꯗ ꯑꯩꯕꯨ ꯀꯟꯕꯤꯔꯤꯕ ꯃꯤꯗꯨꯅ ꯐꯠꯇ꯭ꯔꯕ ꯊꯕꯛꯇꯣ ꯁꯤꯟꯕ ꯑꯣꯏꯊꯣꯛꯇꯕꯅꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯐꯝꯁꯤꯗꯒꯤ ꯍꯦꯛ ꯊꯣꯛꯈꯤꯕ ꯇꯥꯔꯕꯗꯤ ꯅꯪ ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯀꯥꯏꯔꯦ ꯍꯥꯏꯅ ꯂꯧꯒꯅꯤ ꯑꯗꯨꯒ ꯑꯅꯝ ꯀꯜꯂꯒ ꯊꯣꯛꯈ꯭ꯔꯕꯁꯨ ꯅꯪ ꯑꯃꯗꯤ ꯂꯩꯃ ꯀꯣꯂꯨꯞꯄꯨ ꯑꯐꯕ ꯑꯣꯏꯔꯣꯏ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯊꯥꯡꯒꯦ ꯇꯧꯔꯝꯕꯗꯨ ꯐꯥꯈꯤ ꯑꯗꯨꯕꯨ ꯅꯤꯡꯊꯤ ꯉꯥꯏꯍꯥꯛ ꯂꯦꯞꯂꯝꯂꯒ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯅꯣꯡꯂꯛꯇ ꯅꯤꯡꯕ ꯀꯥꯏꯅ ꯇꯞꯅ ꯂꯥꯛꯂꯤꯕ ꯂꯦꯝꯕꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯀꯟꯅ ꯆꯦꯜꯂꯛꯏ ꯅꯤꯡꯊꯦꯝꯁꯨ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯀꯣꯅꯨꯡꯗ ꯆꯪꯂꯛꯏ ꯁꯒꯣꯜꯗꯒꯤ ꯀꯨꯝꯊꯔꯒ ꯂꯦꯝꯕꯒꯤ ꯃꯅꯥꯛ ꯆꯪꯒꯦ ꯇꯧꯕꯗ ꯅꯤꯡꯊꯤꯅ ꯆꯦꯜꯂꯛꯂꯤꯕꯗꯨ ꯎꯕꯗ ꯆꯞ ꯂꯦꯞꯄꯤ ꯋꯥꯕꯅ ꯈꯣꯡ ꯊꯥꯡꯕ ꯊꯣꯛꯇ꯭ꯔꯕ ꯄꯥꯡꯂꯤꯕ ꯃꯤꯠ ꯑꯅꯤꯗꯨꯁꯨ ꯎꯏꯁꯤꯜꯂꯛꯀꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯂꯩꯃꯥꯏꯗ ꯇꯨꯒꯗꯕꯒꯤ ꯍꯥꯏꯊꯔꯛꯄꯗ ꯅꯤꯡꯊꯤꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯂꯦꯝꯕꯕꯨ ꯑꯣꯛꯏ ꯅꯨꯡꯁꯤꯕꯤ ꯃꯥꯒꯤ ꯃꯊꯥꯗ ꯋꯥꯔꯕ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯑꯃꯇꯪ ꯄꯣꯊꯥꯔꯝꯗꯨꯅ ꯋꯥꯈꯜ ꯃꯥꯡꯈ꯭ꯔꯦ ꯇꯧꯔꯤꯕ ꯃꯌꯥꯝꯗꯨ ꯂꯨꯋꯥꯡꯅ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎꯗꯒꯤ ꯌꯦꯡꯂꯤ ꯐꯠꯇ꯭ꯔꯕ ꯃꯥꯒꯤ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯃꯤ ꯑꯃ ꯇꯥꯈꯤꯕꯒꯨꯝ ꯇꯧꯏ ꯃꯥꯏꯊꯣꯡꯗꯁꯨ ꯀꯜꯂꯛꯄ ꯅꯤꯡꯉꯝꯗꯕ ꯃꯃꯤ ꯑꯃ ꯇꯥꯈꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯅꯤ ꯂꯦꯝꯕꯒꯤ ꯑꯁꯣꯛꯄ ꯃꯌꯥꯝꯗꯨꯁꯨ ꯍꯤꯗꯥꯛ ꯍꯥꯞꯂꯤ ꯅꯤꯡꯊꯤꯁꯨ ꯐꯃꯨꯡ ꯅꯥꯀꯜꯗ ꯐꯝꯗꯨꯅ ꯐꯤ ꯑꯃ ꯄꯥꯏꯔꯒ ꯃꯃꯥꯏꯗꯨ ꯇꯩꯊꯣꯛꯂꯤ ꯅꯤꯡꯊꯦꯝ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯂꯦꯝꯕꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯗꯨꯅ ꯂꯦꯝꯕꯅ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯅꯤ ꯏꯌꯥꯝꯕꯨꯡ ꯅꯈꯣꯏꯅꯤ ꯂꯨꯍꯣꯡꯕꯒꯤ ꯄꯥꯎꯁꯨ ꯃꯉꯣꯟꯗ ꯇꯥꯍꯟꯈꯤꯗꯕꯅꯤ ꯀꯔꯤ ꯃꯔꯝꯒꯤ ꯁꯤꯟꯈꯤꯕ ꯂꯨꯍꯣꯡꯕꯅꯣ ꯍꯥꯏꯕꯗꯤ ꯅꯪꯅꯁꯨ ꯈꯪꯂꯝꯒꯅꯤ ꯈꯜꯂꯤ ꯅꯪꯅ ꯆꯠꯄ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯂꯥꯞꯅ ꯁꯦꯟꯅꯗꯨꯅ ꯂꯥꯛꯄꯗ ꯅꯪꯁꯨ ꯃꯇꯝ ꯆꯥꯅ ꯀꯟꯕ ꯉꯝꯍꯧꯔꯤ ꯅꯤꯡꯊꯦꯝ ꯑꯩꯕꯨ ꯃꯥꯅ ꯋꯥꯔꯧꯔꯝꯒꯗ꯭ꯔꯥ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯛꯄ ꯃꯇꯝꯗ ꯑꯩꯅ ꯄꯥꯎꯈꯨꯝ ꯄꯤꯈꯤꯗꯕꯒꯤ ꯑꯩꯕꯨ ꯁꯥꯎꯅꯤꯡꯂꯝꯒꯗ꯭ꯔꯥ ꯃꯗꯨꯃꯗꯤ ꯑꯩ ꯍꯥꯏꯕ ꯉꯝꯗ꯭ꯔꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯏꯕꯥꯅꯤ ꯄꯨꯜꯂꯛꯄꯗ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯎꯠꯊꯣꯛꯐꯝꯗꯤ ꯑꯩ ꯈꯛꯇꯅꯤ ꯑꯗꯨꯕꯨ ꯅꯪꯉꯣꯟꯗ ꯑꯁꯥꯎ ꯋꯥꯔꯧꯕ ꯂꯩꯔꯤ ꯍꯥꯏꯕꯗꯤ ꯑꯩꯉꯣꯟꯗ ꯅꯣꯡꯃꯇ ꯍꯥꯏꯈꯤꯗꯦ ꯑꯩꯕꯨ ꯃꯥꯅ ꯁꯥꯎꯈꯤꯕꯗ ꯑꯩ ꯅꯤꯡꯉꯝꯗꯕ ꯀꯔꯤꯁꯨ ꯂꯩꯔꯣꯏ ꯌꯦꯡꯉꯣ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯂꯨꯍꯣꯡꯕꯁꯨ ꯀꯥꯏꯔꯅꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯀꯥꯏꯔꯦ ꯍꯥꯏꯅ ꯁꯟꯗꯣꯛꯂꯅꯤ ꯃꯖꯥꯏꯕꯨꯡꯉꯣ ꯂꯨꯋꯥꯡꯅ ꯂꯩꯃ ꯀꯣꯂꯨꯞꯄꯨ ꯃꯊꯛ ꯃꯈꯥ ꯑꯣꯟꯈꯤꯕꯗ ꯀꯅꯥꯅꯁꯨ ꯋꯥ ꯑꯃꯇ ꯍꯥꯏꯕ ꯉꯝꯂꯔꯣꯏ ꯅꯤꯡꯊꯦꯝ ꯃꯍꯥꯛꯅ ꯋꯥꯈꯜ ꯇꯥꯔꯛꯂꯕ ꯀꯥꯟꯗ ꯑꯩꯅ ꯃꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕꯁꯤꯃꯇꯪ ꯅꯪꯅ ꯈꯔ ꯇꯝꯕꯤꯌꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯤ ꯀꯥꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯅꯤꯡꯊꯦꯝꯁꯨ ꯍꯥꯏꯔꯝꯂꯤꯕ ꯋꯥꯗꯨ ꯀꯔꯤꯅꯣ ꯈꯟꯗꯨꯅ ꯂꯩꯍꯧꯏ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯅꯤ ꯀꯣꯅꯨꯡꯗ ꯋꯥꯔꯣꯜ ꯑꯃ ꯊꯣꯛꯂꯔꯤ ꯃꯖꯥꯏꯕꯨꯡꯉꯣ ꯑꯇꯣꯝꯕ ꯂꯦꯝꯕꯒ ꯃꯌꯥꯝꯕꯨꯡꯒ ꯂꯨꯍꯣꯡꯒꯗꯕꯒꯤ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯂꯩꯔꯤꯕ ꯅꯤꯡꯊꯤ ꯃꯈꯣꯏ ꯑꯅꯤ ꯑꯔꯣꯟꯕ ꯃꯔꯤ ꯂꯩꯅꯔꯝꯂꯦ ꯍꯥꯏꯅ ꯄꯥꯎꯁꯤ ꯇꯥꯕꯗ ꯅꯤꯡꯊꯦꯝꯁꯨ ꯋꯥꯈꯜ ꯂꯥꯛꯂꯤ ꯃꯍꯥꯛꯀꯤ ꯑꯔꯣꯟꯕ ꯂꯥꯟꯃꯤꯗ ꯂꯦꯝꯕꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯔꯝꯃꯣ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯁꯨ ꯐꯤꯃꯨ ꯁꯦꯠꯇꯨꯅ ꯂꯥꯟꯃꯤ ꯈꯔꯒ ꯂꯩꯃ ꯀꯣꯂꯨꯞ ꯇꯝꯅ ꯂꯣꯟꯅ ꯆꯠꯈꯤ ꯅꯨꯃꯤꯠꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯂꯩꯃ ꯀꯣꯂꯨꯞꯇꯨ ꯃꯩꯉꯥꯟ ꯈꯔ ꯊꯥꯟꯗꯨꯅ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯡꯗꯨ ꯀꯣꯏꯅ ꯐꯝꯃꯤꯟꯅꯗꯨꯅ ꯆꯥꯛꯂꯦꯟ ꯑꯃ ꯏꯪꯅ ꯆꯤꯛꯅ ꯆꯥꯃꯤꯟꯅꯔꯤ ꯅꯤꯡꯊꯤꯒꯤ ꯃꯄꯥꯅ ꯃꯆꯥꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ
ꯏꯐꯥꯅ ꯈꯜꯂꯨꯕꯗꯤ ꯁꯅꯥ ꯀꯣꯅꯨꯡꯒ ꯅꯛꯁꯤꯟꯅꯗꯨꯅ ꯂꯩꯃ ꯀꯣꯂꯨꯝ ꯑꯁꯤꯕꯨ ꯇꯨꯡ ꯀꯣꯏꯅ ꯃꯤꯡꯆꯠ ꯂꯩꯍꯧꯅꯕ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯆꯥꯒꯤ ꯃꯣꯡꯐꯝ ꯑꯣꯏꯒꯗꯧꯔꯕ ꯃꯗꯨꯒꯤ ꯃꯐꯝ ꯑꯗꯨꯗ ꯏꯄꯥꯅ ꯏꯆꯥꯕꯨ ꯄꯤꯔꯔꯣꯏ ꯍꯥꯏꯅ ꯂꯦꯞꯂꯦ꯫ ꯏꯃꯥꯒꯤ ꯑꯃꯠꯇ ꯌꯥꯎꯖꯕꯤ ꯂꯩꯃ ꯀꯣꯜꯁꯤꯗ ꯆꯦꯅ ꯆꯣꯡꯅ ꯁꯥꯟꯅꯖꯔꯝꯕꯤ ꯅꯪꯕꯨ ꯅꯁꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯍꯪꯗ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯌꯥꯊꯪ ꯉꯥꯛꯅꯕꯒꯤꯗꯃꯛ ꯏꯆꯥꯕꯨ ꯐꯠꯇ꯭ꯔꯕ ꯃꯤꯁꯛ ꯑꯗꯨꯒ ꯂꯨꯍꯣꯡꯅꯕ ꯑꯌꯥꯕ ꯄꯤꯈꯤꯕ ꯏꯃꯥꯗꯤ ꯌꯥꯝꯅ ꯅꯤꯡꯉꯝꯂꯛꯇ꯭ꯔꯤ꯫ ꯑꯗꯨꯕꯨ ꯃꯆꯥ ꯏꯕꯨꯡꯉꯣ ꯑꯇꯣꯝꯕ ꯃꯍꯥꯛꯅ ꯋꯥꯈꯜ ꯇꯥꯔꯛꯂꯕ ꯀꯥꯟꯗ ꯂꯩꯃ ꯀꯣꯂꯨꯝ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯅ ꯃꯥꯕꯨꯗꯤ ꯊꯥꯒꯠ ꯋꯥꯍꯩ ꯐꯣꯡꯗꯣꯛꯂꯝꯃꯤ ꯍꯥꯏꯕꯁꯤꯃꯗꯤ ꯈꯪꯍꯧꯔꯁꯅꯨ꯫ ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯂꯩꯔꯤ꯫ ꯂꯩꯃ ꯀꯣꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯕ ꯄꯨꯝꯕ ꯅꯁꯥꯒꯤ ꯊꯋꯥꯏ ꯍꯤꯡꯅꯕ ꯂꯝꯕꯤ ꯊꯤꯖꯗꯨꯅ ꯆꯦꯟꯈꯣ꯫ ꯏꯃꯥ ꯏꯕꯦꯝꯃ ꯑꯃꯗꯤ ꯏꯄꯥꯕꯨꯡꯁꯨ ꯑꯔꯣꯟꯕ ꯂꯝꯕꯤ ꯊꯤꯗꯨꯅ ꯆꯠꯄꯤꯈ꯭ꯔꯣ꯫ ꯅꯁꯥ ꯏꯊꯟꯇ ꯃꯐꯝ ꯑꯁꯤꯗ ꯂꯩꯖꯍꯧꯒꯦ꯫ ꯑꯆꯥꯟꯕꯤꯁꯤꯡꯅ ꯃꯆꯥ ꯏꯕꯦꯝꯃ ꯅꯅꯥꯏ ꯑꯩꯈꯣꯏ ꯃꯐꯝ ꯀꯩꯗꯁꯨ ꯆꯠꯆꯔꯣꯏ꯫ ꯂꯩꯐꯝ ꯂꯩꯇ꯭ꯔꯕ ꯍꯤꯡꯕꯒꯤ ꯃꯒꯨꯜ ꯌꯥꯎꯗ꯭ꯔꯕ ꯑꯩꯈꯣꯏꯕꯨ ꯃꯐꯝꯁꯤꯗ ꯆꯪꯖꯐꯝ ꯄꯤꯗꯨꯅ ꯂꯩꯔꯛꯄꯅꯤ꯫ ꯁꯤꯒꯨꯝꯕ ꯃꯇꯝꯁꯤꯗ ꯂꯩꯃ ꯀꯣꯂꯨꯞꯀꯤ ꯃꯄꯤ ꯃꯄꯥ ꯑꯣꯏꯔꯤꯕ ꯅꯈꯣꯏꯒ ꯄꯨꯟꯅ ꯊꯋꯥꯏ ꯊꯥꯕꯗꯤ ꯂꯃꯟ ꯁꯤꯡꯕ ꯉꯝꯕ ꯑꯣꯏꯅ ꯈꯟꯖꯒꯦ꯫ ꯅꯤꯡꯊꯤꯅ ꯑꯗꯨꯕꯨꯅꯦ ꯑꯆꯥꯟꯕꯤ ꯅꯈꯣꯏ ꯃꯌꯥꯝ ꯑꯩꯅ ꯂꯩꯈꯥ ꯇꯥꯍꯜꯂꯦ ꯍꯥꯏꯅꯗꯤ ꯄꯨꯛꯅꯤꯡꯗ ꯋꯥꯔꯧꯕ ꯂꯩꯒꯅꯨꯀꯣ꯫ ꯑꯩꯍꯥꯛ ꯂꯝꯕꯤ ꯂꯩꯈꯤꯗꯕꯅꯤ꯫ ꯑꯩꯒꯤꯗꯃꯛ ꯊꯋꯥꯏ ꯊꯥꯕ ꯀꯤꯗꯕ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯃꯤꯀꯨꯞ ꯑꯃꯇꯪ ꯂꯩꯕꯗꯨꯅ ꯑꯩꯒꯤ ꯑꯔꯣꯏꯕ ꯑꯣꯏꯔꯒꯦ ꯈꯟꯈꯤꯕꯅꯤ꯫ ꯈꯣꯡꯐꯝ ꯍꯣꯡꯈꯤꯕꯅꯤ꯫ ꯂꯩꯃ ꯀꯣꯂꯨꯞ ꯑꯁꯤꯕꯨ ꯑꯃꯨꯕ ꯍꯥꯃꯨ ꯇꯩꯁꯤꯜꯂꯦ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯁꯥꯎꯒꯅꯨ꯫ ꯉꯁꯤ ꯅꯈꯣꯏ ꯃꯌꯥꯝꯒ ꯄꯨꯟꯃꯤꯟꯅꯗꯨꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯁꯤꯅ ꯑꯩꯍꯥꯛꯀꯤ ꯑꯄꯦꯟꯕ ꯑꯣꯏꯖꯔꯒꯦ꯫ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯀꯞꯅꯔꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯤ ꯂꯩꯃ ꯀꯣꯜꯒꯤ ꯆꯥꯎꯔꯕ ꯊꯣꯡꯖꯥꯎ ꯑꯗꯨꯕꯨ ꯊꯨꯒꯥꯏꯗꯨꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯂꯥꯟꯃꯤ ꯀꯌꯥ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯂꯨꯋꯥꯡꯁꯨ ꯊꯥꯡꯁꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯇꯞꯅ ꯆꯪꯂꯛꯏ꯫ ꯃꯗꯨ ꯎꯕꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡꯗꯨ ꯅꯤꯡꯊꯤꯒꯤ ꯃꯅꯥꯛꯇ ꯇꯥꯁꯤꯟꯗꯨꯅ ꯂꯣꯏꯅ ꯂꯩꯔꯤ꯫ ꯅꯤꯡꯊꯤ ꯑꯀꯤꯕ ꯂꯩꯇ ꯃꯌꯥꯝꯗꯨꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯤ꯫ ꯂꯨꯋꯥꯡꯅ ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯂꯩꯔꯤ꯫ ꯅꯈꯣꯏꯒꯤ ꯍꯤꯡꯒꯗꯕꯒꯤ ꯂꯝꯕꯤ ꯊꯤꯗꯨꯅ ꯆꯦꯟꯈꯤꯕꯒꯤ ꯑꯌꯥꯕ ꯑꯩꯅ ꯄꯤꯔꯤ꯫ ꯁꯤꯕ ꯀꯤꯕꯒꯤꯗꯃꯛ ꯃꯥꯏ ꯂꯩꯔꯒ ꯆꯦꯟꯒꯗꯕ ꯂꯩꯃ ꯀꯣꯂꯨꯞ ꯅꯠꯇꯦ ꯍꯥꯏꯕꯁꯦ ꯃꯆꯥ ꯏꯕꯨꯡꯉꯣ ꯈꯪꯕꯤꯌꯨ꯫ ꯑꯩꯕꯨ ꯍꯥꯠꯅꯕ ꯂꯣꯟꯅ ꯁꯤꯟꯕꯗꯤ ꯉꯝꯂꯒ ꯉꯁꯤ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯌꯥꯊꯪ ꯐꯪꯅ ꯂꯥꯛꯂꯕꯁꯤꯗꯗꯤ ꯀꯔꯤꯒꯤ ꯍꯥꯠꯄ ꯉꯝꯗꯦ? ꯅꯃꯥꯡꯗ ꯂꯦꯞꯂꯤꯕ ꯑꯩ ꯍꯥꯟꯅ ꯍꯥꯠꯂꯨ꯫ ꯆꯦꯜꯂꯒ ꯍꯤꯡꯒꯗꯕꯒꯤ ꯁꯔꯨꯛ ꯏꯁꯥꯅ ꯌꯥꯗꯕ ꯅꯨꯄꯥꯗ ꯂꯨꯍꯣꯡꯕꯒꯤ ꯃꯥꯌꯣꯛꯇ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯁꯤꯈꯤ ꯍꯥꯏꯕꯗꯨꯅ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅ ꯐꯩ꯫ ꯂꯨꯋꯥꯡ ꯃꯃꯤꯠꯇꯨꯅ ꯇꯞꯅ ꯅꯤꯡꯊꯤꯗ ꯌꯦꯡꯂꯛꯏ꯫ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡꯗꯨꯗ ꯆꯪꯉꯣ ꯍꯥꯏꯕꯒꯨꯝꯅ ꯏꯪꯒꯤꯠ ꯄꯤꯈꯤ꯫ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡꯗꯨ ꯃꯥꯒꯤ ꯃꯥꯒꯤ ꯊꯣꯛꯄ ꯀꯥꯏꯗꯨꯅ ꯆꯦꯟꯅꯩ꯫ ꯂꯥꯟꯃꯤꯁꯤꯡꯗꯨꯅ ꯇꯥꯟꯅꯗꯨꯅ ꯊꯥꯡꯅ ꯌꯥꯟꯕꯁꯨ ꯌꯥꯎꯏ, ꯍꯥꯠꯄꯁꯨ ꯌꯥꯎꯏ꯫ ꯅꯤꯡꯊꯤꯁꯨ ꯊꯥꯡ ꯄꯥꯏꯗꯨꯅ ꯅꯨꯄꯤꯁꯤꯡꯗꯨꯕꯨ ꯀꯟꯅꯕ ꯂꯥꯟꯊꯦꯡꯅꯔꯤ꯫ ꯃꯃꯥ ꯃꯄꯥ ꯃꯈꯣꯏ ꯑꯅꯤꯁꯨ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯃꯤꯁꯤꯡꯗꯨꯕꯨ ꯁꯤꯗꯅꯕ ꯆꯦꯟꯗꯨꯅ ꯂꯥꯟꯃꯤꯁꯤꯡꯗꯨꯒ ꯂꯥꯟꯊꯦꯡꯅꯔꯤ꯫ ꯂꯨꯋꯥꯡ ꯃꯁꯤ ꯂꯦꯡꯗꯦ ꯄꯥꯏꯔꯛꯂꯤꯕ ꯃꯥꯒꯤ ꯊꯥꯡꯁꯥꯡꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯇꯥꯟꯖꯥꯁꯤꯗ ꯌꯨꯝꯊꯛꯂꯣꯝꯗꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯇꯦꯟꯖꯩ ꯃꯔꯨ ꯀꯌꯥ ꯂꯥꯟꯃꯤꯁꯤꯡꯗ ꯀꯥꯞꯁꯤꯜꯂꯛꯏ꯫ ꯅꯤꯡꯊꯤꯁꯨ ꯌꯨꯝꯊꯛꯂꯣꯝꯗ ꯌꯦꯡꯈꯠꯂꯛꯏ꯫ ꯂꯦꯝꯕ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯃꯥꯒꯤ ꯂꯥꯟꯃꯤ ꯈꯔ ꯌꯨꯝꯊꯛꯇꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯃꯨꯕ ꯑꯆꯝꯕ ꯐꯤꯖꯣꯜ ꯑꯃ ꯁꯦꯠꯇꯨꯅ ꯂꯦꯝꯕ ꯑꯀꯤꯕ ꯂꯩꯇ ꯊꯧꯅꯥ ꯐꯅ ꯌꯨꯝꯊꯛ ꯑꯗꯨꯗꯒꯤ ꯆꯣꯡꯊꯔꯛꯏ꯫ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯈꯣꯏꯁꯨ ꯆꯣꯡꯊꯔꯛꯏ꯫ ꯅꯤꯡꯊꯦꯝꯅ ꯂꯥꯟꯃꯤꯁꯤꯡꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯦꯟꯁꯤꯟꯗꯨꯅ ꯂꯥꯟꯊꯦꯡꯅꯈꯤ꯫ ꯈꯔ ꯑꯃꯅ ꯅꯤꯡꯊꯤ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯤꯁꯤꯡꯗꯨꯕꯨ ꯃꯐꯝ ꯆꯥꯅ ꯊꯝꯂꯒ ꯉꯥꯛꯂꯤ꯫ ꯂꯦꯝꯕ ꯃꯌꯥꯝꯕꯒꯤ ꯃꯥꯡꯗ ꯃꯣꯡꯍꯥꯗ ꯂꯦꯞꯂꯤ꯫ ꯂꯨꯋꯥꯡꯅ ꯈꯔ ꯊꯦꯡꯃꯜꯂꯤ ꯅꯪꯅ ꯂꯥꯛꯏꯁꯦ ꯌꯦꯡꯉꯨ꯫ ꯂꯩꯃ ꯃꯌꯥꯝ ꯑꯃ ꯁꯤꯗꯨꯅ ꯇꯥꯔꯤꯕꯁꯦ ꯅꯪꯅ ꯉꯟꯅ ꯂꯥꯛꯂꯝꯂꯕꯗꯤ ꯀꯔꯤꯁꯨ ꯁꯣꯛꯂꯝꯂꯣꯏꯗꯕꯅꯤ꯫ ꯋꯥ ꯉꯥꯡꯗ ꯇꯨꯃꯤꯟ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯊꯥꯡꯁꯥꯡꯗꯨ ꯁꯠꯇꯨꯅ ꯃꯌꯥꯝꯕ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯌꯦꯛꯅꯕ ꯑꯃꯒꯨꯝꯅ ꯑꯃꯅ ꯑꯃ ꯍꯥꯠꯀꯗꯕꯒꯨꯝ ꯌꯥꯟꯅꯔꯤ꯫ ꯑꯗꯨꯕꯨ ꯂꯨꯋꯥꯡꯗꯤ ꯉꯥꯛꯊꯣꯛꯄꯒꯤ ꯁꯔꯨꯛꯇꯃꯛ ꯑꯣꯏꯔꯝꯃꯤ꯫ ꯈꯨꯠꯂꯥꯏ ꯇꯝꯕ ꯌꯥꯎꯈꯤꯗꯕ ꯃꯌꯥꯝꯕꯨꯡꯅ ꯍꯩꯁꯤꯡꯅ ꯊꯥꯡ ꯍꯥꯏꯔꯛꯄ ꯂꯦꯝꯕꯒꯤ ꯊꯥꯡ ꯑꯗꯨꯕꯨ ꯂꯥꯏꯅ ꯉꯥꯛꯊꯣꯛꯂꯛꯄꯗꯨꯗ ꯂꯦꯝꯕꯁꯨ ꯉꯛꯄ ꯐꯥꯎꯖꯩ꯫ ꯅꯈꯣꯏꯒꯤ ꯅꯔꯛꯇ ꯈꯨꯠꯂꯥꯏ ꯇꯝꯕ ꯌꯥꯎꯈꯤꯗ꯭ꯔꯕꯁꯨ ꯑꯣꯖꯥ ꯅꯥꯏꯅ ꯏꯊꯟꯇ ꯇꯝꯈꯤꯕꯅꯤ꯫ ꯃꯇꯝꯗꯨꯗ ꯑꯩꯕꯨ ꯈꯨꯠꯂꯥꯏ ꯍꯩꯇꯦ ꯍꯥꯏꯅ ꯑꯣꯖꯥꯒ ꯃꯌꯥꯝꯒꯅ ꯑꯩꯕꯨ ꯅꯣꯛꯅꯈꯤꯕꯗꯨꯅ ꯅꯪꯒꯤ ꯃꯥꯌꯣꯛꯇ ꯑꯩꯅ ꯂꯦꯞꯈꯤꯕꯅꯤ꯫ ꯃꯁꯤꯃꯛꯅꯁꯨ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯃꯤ ꯑꯃ ꯑꯣꯏꯍꯜꯂꯛꯄꯅꯤ꯫ ꯂꯦꯝꯕ ꯀꯟꯅ ꯂꯥꯎꯗꯨꯅ ꯃꯌꯥꯝꯕꯗ ꯊꯥꯡꯅ ꯍꯥꯏꯔꯛꯏ꯫ ꯂꯩꯔꯤꯕ ꯅꯨꯡꯗꯨꯗ ꯅꯦꯠꯇꯨꯅ ꯆꯣꯡꯈꯠꯂꯒ ꯊꯥꯡꯅ ꯍꯥꯏꯗꯨꯅ ꯃꯈꯣꯡꯗꯨꯅꯁꯨ ꯑꯃꯨꯛ ꯀꯥꯎꯁꯤꯜꯂꯤ꯫ ꯂꯨꯋꯥꯡꯁꯨ ꯁꯥꯐꯨ ꯀꯟꯅ ꯀꯥꯎꯔꯛꯄꯗꯨꯗꯤ ꯉꯥꯛꯊꯣꯛꯄ ꯉꯝꯍꯧꯗ ꯄꯥꯟꯗꯨꯅ ꯁꯤꯠꯂꯒ ꯃꯅꯤꯡ ꯍꯜꯂꯤ꯫
ꯅꯪꯅ ꯐꯅ ꯋꯥꯔꯤ ꯂꯤꯔꯕꯁꯨ ꯑꯩꯒꯤ ꯑꯁꯥꯎꯕꯗꯤ ꯀꯩꯗꯧꯅꯨꯡꯗ ꯐꯔꯣꯏ ꯏꯄꯥ ꯅꯤꯡꯊꯧ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯂꯕꯁꯨ ꯑꯩꯗꯤ ꯑꯀꯤꯕ ꯂꯩꯇ ꯂꯥꯟꯊꯦꯡꯅꯒꯅꯤ ꯃꯔꯥ ꯂꯩꯇꯕ ꯂꯩꯃ ꯀꯣꯂꯨꯞ ꯑꯁꯤꯕꯨ ꯑꯩꯒꯤ ꯃꯔꯝꯗꯒꯤ ꯃꯨꯠꯈꯤꯕꯗꯤ ꯌꯥꯔꯣꯏ ꯑꯩ ꯁꯤꯡꯊꯅꯕ ꯍꯣꯠꯅꯕꯗ ꯅꯤꯡꯊꯤꯕꯨꯁꯨ ꯅꯍꯥꯛꯀꯤ ꯁꯔꯧꯗ ꯊꯣꯟꯈꯤꯕꯅꯤ ꯄꯥꯏꯔꯝꯂꯤꯕ ꯊꯥꯡꯗꯨ ꯃꯈꯥꯗ ꯊꯥꯗꯗꯨꯅ ꯂꯨꯋꯥꯡ ꯃꯈꯨꯠ ꯑꯅꯤꯗꯨ ꯍꯥꯠꯂꯣ ꯍꯥꯏꯕꯒꯨꯝꯅ ꯇꯤꯡꯊꯣꯛꯏ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯗꯨ ꯉꯛꯅ ꯌꯦꯡꯅꯔꯛꯏ ꯂꯨꯋꯥꯡ ꯃꯅꯥꯎꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯅꯥꯎꯅꯨꯄꯥ ꯈꯛ ꯇꯥꯅꯕ ꯇꯞꯅ ꯍꯥꯏꯔꯛꯏ ꯑꯩꯕꯨ ꯍꯥꯠꯂꯣ ꯅꯍꯥꯛꯄꯨ ꯍꯥꯠꯅꯕ ꯍꯣꯠꯅꯔꯤꯕ ꯅꯌꯥꯝꯕ ꯑꯩꯕꯨ ꯍꯥꯠꯂꯣ ꯅꯪꯕꯨ ꯃꯇꯝ ꯄꯨꯝꯕꯗ ꯆꯤꯡꯊꯅꯕ ꯇꯧꯔꯤꯕ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯅꯌꯥꯝꯕ ꯑꯩꯕꯨ ꯍꯥꯠꯂꯒ ꯂꯩꯃ ꯀꯣꯂꯨꯞꯄꯨ ꯀꯜꯂꯣ ꯇꯥꯖꯧ ꯑꯩ ꯃꯤꯀꯞ ꯊꯣꯛꯂꯦ ꯂꯦꯝꯕ ꯅꯌꯥꯝꯕ ꯃꯤꯀꯞ ꯊꯣꯛꯂꯦ ꯃꯤꯅꯨꯡꯁꯤꯕꯨ ꯃꯨꯟꯗꯨꯅ ꯑꯩꯒꯤ ꯅꯥꯛꯇ ꯊꯝꯒꯦ ꯈꯜꯂꯨꯕ ꯑꯩ ꯉꯁꯤꯗꯤ ꯃꯥꯏꯊꯤꯔꯦ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯆꯠꯇꯨꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯀꯅꯥꯕꯨ ꯊꯤꯕꯅꯤ ꯐꯪꯈꯤꯗꯦ ꯄꯤꯛꯂꯤꯉꯩꯗ ꯅꯍꯥꯛꯇ ꯃꯌꯥꯝꯅ ꯂꯨꯅ ꯈꯟꯖꯕꯗꯨ ꯎꯔꯒ ꯑꯩꯅ ꯀꯜꯂꯛꯄ ꯐꯥꯎꯈꯤꯕ ꯅꯪꯕꯨ ꯃꯥꯡꯅꯕ ꯍꯣꯠꯅꯈꯤꯕ ꯅꯪꯒꯤ ꯑꯄꯥꯝꯕ ꯄꯣꯠ ꯈꯛꯇꯃꯛ ꯈꯟꯗꯨꯅ ꯑꯩꯅ ꯃꯨꯟꯈꯤꯕꯅꯤ ꯉꯁꯤꯁꯨ ꯅꯤꯡꯊꯤꯕꯨ ꯅꯐꯝꯗꯒꯤ ꯃꯨꯟꯗꯨꯅ ꯂꯧꯒꯦ ꯅꯤꯡꯂꯨꯕ ꯅꯈꯣꯏ ꯑꯅꯤꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯅ ꯑꯩꯕꯨ ꯃꯥꯏꯊꯤꯍꯜꯂꯤ ꯑꯩꯕꯨ ꯍꯥꯠꯂꯨ ꯂꯦꯝꯕ ꯅꯌꯥꯝꯕ ꯑꯩꯕꯨ ꯍꯥꯠꯇꯨꯅ ꯅꯪꯒꯤ ꯑꯁꯥꯎꯕ ꯄꯦꯟꯗꯕ ꯃꯌꯥꯝꯕꯨ ꯀꯣꯛꯍꯜꯂꯨ ꯇꯥꯖꯧ ꯑꯩꯅ ꯁꯥꯎꯔꯕꯁꯨ ꯋꯥꯔꯧꯔꯕꯁꯨ ꯇꯥꯖꯧꯕꯨ ꯍꯥꯠꯀꯦ ꯍꯥꯏꯕ ꯋꯥꯈꯜꯗꯤ ꯂꯩꯈꯤꯗꯦ ꯉꯁꯤ ꯑꯩꯅ ꯅꯨꯡꯁꯤꯖꯕ ꯃꯍꯥꯛꯄꯨ ꯍꯥꯠꯄ ꯆꯠꯈ꯭ꯔꯦ ꯍꯥꯏꯅ ꯄꯥꯎ ꯇꯥꯕꯗ ꯏꯁꯥ ꯁꯣꯛꯂꯕꯁꯨ ꯁꯣꯛꯅ ꯇꯥꯖꯧꯕꯨ ꯈꯥꯝꯕ ꯂꯥꯛꯈꯤꯕꯅꯤ ꯃꯁꯤꯃꯛꯅ ꯑꯩ ꯇꯥꯖꯧꯕꯨ ꯍꯥꯠꯀꯦ ꯍꯥꯏꯅ ꯂꯥꯛꯈꯤꯕꯗꯤ ꯅꯠꯇꯦ ꯀꯔꯤꯒꯨꯝꯕ ꯑꯩꯁꯨ ꯅꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯤ ꯃꯥꯕꯨ ꯍꯥꯠꯀꯦ ꯍꯥꯏꯅ ꯂꯥꯛꯂꯝꯗ꯭ꯔꯕꯗꯤ ꯀꯝꯗꯧꯕ ꯃꯌꯥꯝ ꯀꯟꯕ ꯉꯝꯗ꯭ꯔꯕꯁꯨ ꯃꯥꯕꯨꯗꯤ ꯀꯜꯂꯒ ꯑꯔꯣꯟꯕ ꯃꯐꯝꯗ ꯊꯝꯗꯨꯅ ꯅꯍꯥꯛꯇ ꯁꯤꯟꯅꯒꯦ ꯈꯟꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯋꯥꯈꯜ ꯂꯥꯛꯄꯅ ꯍꯥꯠꯂꯤ ꯏꯄꯥ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯂꯩꯃ ꯀꯣꯂꯨꯞ ꯑꯁꯤꯕꯨ ꯑꯍꯤꯡꯁꯤꯗ ꯂꯣꯏꯗ꯭ꯔꯤꯉꯩ ꯇꯨꯝꯅ ꯍꯥꯠꯄ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨ ꯃꯁꯤꯒꯤ ꯆꯠꯅꯕꯤ ꯑꯁꯤ ꯉꯁꯤꯗꯒꯤ ꯃꯨꯠꯊꯠꯅꯕ ꯅꯪ ꯑꯩꯅ ꯁꯦꯝꯗꯣꯛꯄ ꯃꯊꯧ ꯇꯥꯏ ꯏꯄꯥ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯍꯥꯏꯖꯔꯨꯕ ꯇꯥꯕꯅꯤ ꯑꯩ ꯍꯜꯂꯝꯃꯒꯦ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯀꯤꯗꯅꯕ ꯅꯪꯅ ꯈꯔ ꯊꯦꯝꯖꯤꯜꯂꯨ ꯑꯁꯤ ꯍꯥꯏꯔꯒ ꯂꯨꯋꯥꯡ ꯀꯥꯏꯔꯕ ꯊꯣꯡꯖꯥꯎ ꯑꯗꯣꯝꯗ ꯃꯗꯣꯝ ꯇꯔꯛ ꯆꯠꯈꯤ ꯂꯦꯝꯕ ꯃꯌꯥꯝꯕꯗ ꯌꯦꯡꯗꯨꯅ ꯊꯥꯏꯅ ꯄꯤꯛꯂꯤꯉꯩ ꯈꯨꯂꯥꯏ ꯇꯝꯐꯝꯗꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ ꯃꯗꯣꯝ ꯃꯊꯟꯇ ꯊꯣꯛꯈꯤꯕꯗꯨ ꯃꯃꯤꯠꯇ ꯎꯔꯛꯂꯦ ꯉꯁꯤꯇ ꯊꯣꯛꯂꯛꯄꯒꯨꯝ ꯇꯧ ꯃꯌꯥꯝꯕꯨꯡꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯥꯏꯇꯣꯝ ꯇꯥꯕ ꯍꯥꯏꯕꯗꯨ ꯃꯍꯥꯛꯀꯤ ꯑꯐꯕ ꯁꯛꯐꯝꯕꯨ ꯂꯣꯠꯁꯤꯟꯗꯨꯅ ꯃꯤꯌꯥꯝꯗ ꯐꯠꯇ ꯃꯤꯁꯛ ꯑꯃꯒꯨꯝ ꯎꯍꯜꯂꯤꯕ ꯃꯌꯥꯝꯕꯕꯨ ꯆꯦꯟꯁꯤꯟꯗꯨꯅ ꯀꯣꯟꯅꯤꯡꯕꯁꯨ ꯐꯥꯎꯏ ꯑꯗꯨꯕꯨ ꯍꯟꯅ ꯌꯦꯡꯂꯝꯗ ꯆꯠꯈꯤꯕ ꯃꯌꯥꯝꯕꯒꯤ ꯃꯇꯧꯗꯨꯅ ꯈꯣꯡ ꯊꯥꯡꯕ ꯊꯣꯛꯈꯤꯗ꯭ꯔꯤ ꯑꯍꯤꯡꯁꯤꯃ ꯍꯧꯈ꯭ꯔꯦ ꯂꯩꯃ ꯀꯣꯂꯨꯞꯁꯨ ꯀꯟꯕ ꯉꯝꯍꯧꯔꯦ ꯅꯤꯡꯊꯧꯒꯤ ꯗꯔꯕꯥꯔꯗ ꯂꯨꯋꯥꯡ ꯑꯃꯗꯤ ꯂꯦꯝꯕ ꯃꯄꯥꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯤ ꯅꯤꯡꯊꯧꯅ ꯂꯦꯝꯕ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯇꯨꯅ ꯅꯌꯥꯝꯕꯨꯒꯤ ꯂꯨꯍꯣꯡꯕ ꯊꯨꯒꯥꯏꯔꯤꯕ ꯑꯗꯨꯒ ꯍꯥꯏꯕ ꯏꯟꯗꯕ ꯅꯤꯡꯊꯧ ꯑꯩꯒꯤ ꯌꯥꯊꯪꯕꯨ ꯍꯤꯛꯇꯣꯛꯄ ꯂꯩꯃ ꯀꯣꯂꯨꯞꯄꯨ ꯅꯪꯅ ꯆꯠꯇꯨꯅ ꯀꯟꯈꯤꯕ ꯏꯄꯥ ꯅꯤꯡꯊꯧ ꯑꯩꯅ ꯆꯠꯇꯨꯅ ꯀꯜꯂꯨꯕꯗꯤ ꯃꯔꯥ ꯂꯩꯇꯕ ꯃꯈꯣꯏꯕꯨꯅꯤ ꯂꯨꯍꯣꯡꯕ ꯀꯥꯏꯔꯒ ꯀꯔꯤꯒꯤꯅꯣ ꯃꯤꯕꯨ ꯍꯥꯠꯇꯧꯔꯤ ꯅꯨꯄꯤ ꯃꯁꯥꯅ ꯌꯥꯗꯕ ꯅꯨꯄꯥꯗ ꯅꯝꯗꯅ ꯄꯤꯁꯤꯟꯕꯅꯤ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛꯀꯤ ꯆꯠꯅꯕꯤꯔ ꯃꯗꯨ ꯆꯠꯅꯕꯤꯅꯤ ꯍꯥꯏꯔꯕꯁꯨ ꯑꯩꯅ ꯃꯨꯊꯠꯀꯅꯤ ꯂꯦꯝꯕ ꯏꯄꯥ ꯅꯤꯡꯊꯧ ꯆꯠꯅꯕꯤꯁꯦ ꯑꯩꯅꯁꯨ ꯃꯨꯊꯠꯄ ꯄꯥꯝꯖꯩ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯋꯥ ꯉꯥꯛꯇꯦ ꯍꯥꯏꯗꯨꯅ ꯑꯄꯤꯛꯄ ꯃꯈꯣꯏꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇ ꯍꯥꯠꯈꯤꯕ ꯃꯁꯤꯡ ꯌꯥꯝꯈ꯭ꯔꯦ ꯃꯁꯤ ꯍꯥꯟꯅ ꯆꯠꯅꯕꯤ ꯑꯣꯏꯔꯕꯁꯨ ꯑꯩꯈꯣꯏꯒꯤ ꯍꯥꯛꯇꯛꯁꯤꯗꯗꯤ ꯃꯨꯊꯠꯈ꯭ꯔꯁꯤ ꯀꯔꯤꯒꯨꯝꯕ ꯃꯁꯤꯗꯤ ꯏꯄꯥ ꯅꯤꯡꯊꯧꯅ ꯌꯥꯗ꯭ꯔꯗꯨꯅ ꯏꯅꯥꯎꯅꯨꯄꯥ ꯑꯃꯗꯤ ꯅꯤꯡꯊꯤꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯔꯕꯁꯨ ꯃꯌꯥꯝꯕ ꯑꯩꯅ ꯃꯈꯣꯏꯒꯤ ꯃꯥꯡꯗ ꯂꯦꯞꯇꯨꯅ ꯉꯥꯛꯂꯤ ꯍꯥꯏꯕꯁꯦ ꯀꯥꯎꯕꯤꯒꯅꯨ ꯅꯤꯡꯊꯤ ꯑꯩꯅ ꯄꯥꯝꯗꯦ ꯅꯨꯡꯁꯤꯕꯁꯨ ꯄꯣꯛꯈꯤꯗꯦ ꯂꯦꯝꯕꯅ ꯅꯨꯡꯁꯤꯖꯩ ꯈꯪꯂꯛꯄꯗ ꯑꯩꯅ ꯃꯥꯕꯨ ꯃꯨꯟꯗꯨꯅ ꯅꯝꯗꯅ ꯂꯨꯍꯣꯡꯒꯦ ꯈꯜꯂꯨꯕ ꯑꯩꯁꯤꯅ ꯑꯔꯥꯟꯕ ꯅꯠꯇꯕ꯭ꯔꯥ ꯏꯄꯥ ꯅꯤꯡꯊꯧ ꯏꯄꯥꯒꯤ ꯂꯨꯍꯥꯡ ꯅꯍꯥꯛꯅ ꯑꯗꯨ ꯌꯧꯈ꯭ꯔꯕꯗꯤ ꯏꯄꯥꯁꯨ ꯋꯥ ꯃꯈꯥ ꯇꯥꯕꯒꯤ ꯃꯔꯝ ꯂꯩꯇꯦ ꯏꯆꯥ ꯑꯅꯤꯅ ꯄꯥꯝꯕ ꯆꯠꯅꯕꯤꯗꯨꯗ ꯆꯠꯄꯗ ꯏꯄꯥꯁꯨ ꯌꯥꯔꯦ ꯐꯠꯇꯕ ꯆꯠꯅꯕꯤ ꯀꯌꯥꯕꯨ ꯃꯨꯊꯠꯇꯨꯅ ꯑꯅꯧꯕ ꯑꯁꯦꯡꯕ ꯆꯠꯅꯕꯤ ꯑꯃ ꯁꯦꯝꯗꯨꯅ ꯅꯈꯣꯏ ꯑꯅꯤꯅ ꯄꯥꯟꯕ ꯂꯩꯕꯥꯛꯄꯨ ꯑꯣꯏꯍꯜꯂꯨ ꯃꯆꯥ ꯑꯅꯤꯁꯨ ꯃꯄꯥꯗ ꯃꯀꯣꯛ ꯅꯣꯟꯗꯨꯅ ꯈꯨꯔꯨꯝꯃꯤ ꯗꯔꯕꯥꯔꯗꯒꯤ ꯊꯣꯛꯂꯛꯄꯗ ꯀꯣꯅꯨꯡꯒꯤ ꯂꯝꯕꯤꯗ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯅꯤꯡꯊꯤ ꯃꯍꯥꯛꯀꯤ ꯑꯆꯥꯟꯕ ꯈꯔꯒ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯂꯨꯋꯥꯡ ꯂꯩꯔꯤꯕ ꯃꯈꯣꯏꯗ ꯍꯥꯏꯐꯦꯠ ꯃꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯂꯒ ꯑꯩꯒꯤ ꯈꯣꯡꯊꯥꯡ ꯈꯔ ꯁꯣꯏꯈꯤꯕꯅ ꯅꯈꯣꯏꯕꯨ ꯑꯋꯥꯐꯝꯗ ꯇꯥꯍꯟꯈ꯭ꯔꯦ ꯂꯩꯃ ꯀꯣꯂꯨꯞꯀꯤ ꯂꯩꯃꯁꯤꯡꯅ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯩ ꯅꯤꯡꯊꯤ ꯃꯀꯣꯛꯇꯨ ꯅꯣꯟꯅ ꯇꯞꯅ ꯈꯨꯔꯨꯝꯂꯛꯏ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨꯅ ꯃꯍꯥꯛꯄꯨ ꯉꯥꯛꯄꯤꯔꯤ ꯍꯥꯏꯕꯒꯨꯝꯕꯅꯤ ꯂꯨꯋꯥꯡ ꯃꯅꯥꯎꯅꯨꯄꯥꯗ ꯌꯦꯡꯂꯒ ꯃꯈꯥ ꯇꯥꯔꯛꯏ ꯂꯦꯝꯕ
ꯅꯪꯅ ꯂꯩꯕꯥꯛꯁꯤ ꯄꯥꯟꯗꯨꯅ ꯑꯐꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯍꯜꯂꯨ ꯅꯈꯣꯏꯅꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯄꯥꯎꯁꯨ ꯆꯦꯔꯣꯜ ꯑꯣꯏꯅ ꯑꯩꯍꯥꯛꯇ ꯊꯥꯔꯛꯎ ꯇꯥꯖꯧ ꯅꯪ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯌꯦꯡꯉꯨ ꯂꯩꯕꯥꯛꯁꯤꯒꯤ ꯉꯝꯈꯩꯗ ꯉꯥꯛꯂꯤꯕ ꯂꯥꯟꯃꯤꯁꯤꯡꯕꯨ ꯁꯣꯟꯊꯔꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯏ ꯉꯝꯈꯩ ꯂꯥꯟ ꯁꯣꯛꯅꯔꯦ ꯍꯥꯏꯕ ꯄꯥꯎꯁꯨ ꯂꯦꯞꯇꯦ ꯑꯀꯟꯕ ꯂꯥꯟ ꯑꯣꯏꯗ꯭ꯔꯕꯁꯨ ꯄꯤꯛꯅ ꯄꯤꯛꯅ ꯍꯧꯔꯛꯄ ꯂꯥꯟꯗꯨꯅ ꯂꯥꯟꯖꯥꯎ ꯑꯣꯜꯂꯛꯀꯗꯧꯔꯤꯕꯅꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯩꯍꯥꯛꯅ ꯂꯥꯟꯊꯦꯡꯅꯗꯨꯅ ꯉꯥꯛꯂꯨꯒꯦ ꯍꯥꯏꯅ ꯅꯤꯡꯂꯤ ꯅꯈꯣꯏ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯨ ꯑꯩ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯅꯈꯣꯏꯒꯤ ꯃꯥꯡꯗ ꯂꯦꯞꯀꯅꯤ ꯂꯦꯞꯄꯣꯏ ꯍꯥꯏꯕ ꯉꯝꯗꯦ ꯂꯩꯕꯥꯛꯁꯤꯒꯤꯗꯃꯛ ꯀꯠꯊꯣꯛꯇꯨꯅ ꯉꯝꯈꯩ ꯉꯥꯛꯄꯁꯤꯅ ꯑꯩꯍꯥꯛꯀꯤ ꯁꯣꯏꯈꯤꯕ ꯃꯌꯥꯝ ꯑꯗꯨ ꯀꯣꯛꯅꯕ ꯂꯝꯕꯤ ꯑꯣꯏꯔꯒꯦ ꯈꯜꯂꯤ ꯅꯌꯥꯝꯅ ꯆꯠꯂꯨꯈꯤꯒꯦ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯑꯃꯠꯇꯁꯨ ꯍꯥꯏꯕ ꯉꯝꯈꯤꯗ꯭ꯔꯤ ꯃꯣꯡꯍꯥꯗ ꯊꯥꯡꯈꯤꯕ ꯈꯣꯡꯊꯥꯡꯗꯨꯅ ꯂꯨꯝꯕ ꯍꯦꯟꯃꯟꯈꯤꯕꯅ ꯂꯩꯔꯤꯕ ꯃꯈꯣꯏꯗꯨ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯂꯥꯟꯃꯤ ꯈꯔꯒ ꯂꯣꯏꯅꯅ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯆꯠꯈ꯭ꯔꯤꯕ ꯃꯌꯥꯝꯕꯕꯨ ꯌꯦꯡꯗꯨꯅ ꯃꯣꯡꯕ ꯅꯣꯛꯆꯍꯧꯏ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡꯅꯤ ꯅꯤꯡꯊꯤ ꯑꯃꯗ ꯂꯦꯝꯕ ꯂꯨꯍꯣꯡꯅꯕ ꯂꯩꯕꯥꯛ ꯄꯨꯝꯕ ꯁꯤꯟ ꯊꯨꯡꯅ ꯀꯣꯏꯂꯥꯡ ꯂꯥꯡꯅꯔꯤ ꯂꯦꯝꯕꯒ ꯅꯤꯡꯊꯤꯒꯁꯨ ꯂꯩꯀꯣꯜ ꯑꯃꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯏꯇꯩ ꯏꯕꯨꯡꯉꯣꯗꯗꯤ ꯄꯥꯎ ꯄꯤꯕꯤꯈ꯭ꯔꯕ꯭ꯔꯣ ꯄꯤꯈ꯭ꯔꯦ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯗꯦ ꯑꯗꯨꯕꯨ ꯑꯁꯥꯗꯤ ꯊꯝꯁꯤ ꯉꯝꯈꯩꯒꯤ ꯂꯥꯟꯁꯨ ꯂꯦꯞꯄꯦ ꯍꯥꯏꯅ ꯆꯤꯊꯤ ꯊꯥꯔꯛꯈꯤꯕꯅꯤ ꯁꯅꯥ ꯀꯣꯅꯨꯡꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯈꯣ ꯍꯥꯏꯕꯗ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯦ ꯃꯥꯒꯤꯁꯨ ꯑꯅꯤꯡꯕ ꯑꯃ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯗꯃꯛ ꯀꯠꯊꯣꯛꯂꯤꯕꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯑꯗꯨꯝꯅ ꯈꯟꯗꯣꯛꯄꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯂꯥꯛꯇꯨꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯊꯥꯖꯔꯨꯗꯦ ꯅꯨꯡꯁꯤꯕ ꯅꯪꯕꯨ ꯑꯩꯅ ꯂꯝꯂꯥꯟꯕꯅꯤ ꯈꯜꯂꯨꯔꯦ ꯊꯃꯣꯏꯒꯤ ꯃꯄꯨ ꯅꯍꯥꯛꯄꯨ ꯅꯥꯊꯩꯗꯨꯅ ꯊꯝꯂꯨꯕ ꯃꯤꯅꯨꯡꯁꯤ ꯍꯩꯇ ꯅꯪꯕꯨ ꯏꯟꯊꯣꯛꯂꯨꯔꯦ ꯂꯝꯂꯥꯟꯕ ꯅꯠꯇꯦ ꯅꯪꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯅꯤ ꯅꯤꯡꯊꯦꯝꯅ ꯂꯦꯝꯕ ꯑꯣ ꯂꯦꯝꯕꯧ ꯀꯩꯗꯧꯔꯒꯦ ꯇꯥꯟ ꯀꯥꯏꯅ ꯑꯃꯨꯛ ꯂꯥꯛꯏꯁꯤꯕꯣ ꯏꯁ ꯀꯩꯗꯧꯔꯒꯦ ꯀꯥꯏꯅ ꯁꯣꯝꯗ ꯑꯩꯅ ꯂꯨꯍꯣꯡꯕꯒꯤ ꯀꯣꯏꯆꯦꯟ ꯆꯦꯜ ꯑꯗꯨꯒ ꯃꯥꯅ ꯁꯣꯝꯗ ꯅꯨꯡꯉꯥꯏꯅꯒ ꯂꯩꯗꯅ ꯂꯥꯎ ꯂꯩ ꯊꯦꯠꯄ ꯈꯔ ꯌꯥꯎꯔꯨꯁꯦ ꯏꯊꯟꯗ ꯂꯥꯛꯅꯕ ꯉꯝꯗ꯭ꯔꯤꯕ ꯂꯥꯛꯑꯣꯏ ꯅꯤꯡꯊꯦ ꯃꯌꯥꯝꯁꯤ ꯉꯥꯛꯇ ꯌꯦꯡꯁꯤꯜꯂꯨꯁꯤ ꯂꯥꯛꯑꯣ ꯅꯪꯒꯤꯁꯨ ꯑꯄꯥꯝ ꯄꯥꯝꯗ ꯌꯦꯡꯉꯨ ꯍꯣꯏ ꯌꯦꯡꯉꯨꯁꯤ ꯑꯅꯤꯗꯨ ꯅꯣꯛꯂꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯠꯈ꯭ꯔꯦ ꯅꯤꯡꯊꯦꯝ ꯑꯅꯤꯗꯨꯗ ꯌꯦꯡꯂꯒ ꯉꯛꯅ ꯃꯊꯟꯇ ꯍꯥꯏꯖꯩ ꯑꯣ ꯁꯨꯃꯥꯏꯅ ꯇꯧꯅꯕ ꯖꯥꯠꯅꯤꯅꯦ ꯍꯥꯟꯅ ꯅꯨꯄꯤ ꯐꯪꯗ꯭ꯔꯤꯉꯩꯗꯅ ꯏꯅꯥꯛꯇ ꯂꯥꯛꯑꯒ ꯀꯞ ꯑꯩꯅ ꯊꯦꯝꯖꯤꯟ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯃꯇꯨꯒ ꯃꯤꯀꯨꯞ ꯑꯝꯇ ꯊꯥꯗꯣꯛꯇꯈꯩ ꯂꯩꯈꯤꯕ ꯐꯪꯗꯕꯒꯤ ꯃꯩꯆꯥꯛꯁꯤꯗꯤ ꯃꯣꯏꯒꯨꯝꯕꯅ ꯈꯪꯕꯤꯕ ꯅꯠꯇꯦ ꯑꯩ ꯄꯨꯛꯅꯤꯡ ꯈꯪ ꯅꯨꯡꯁꯤꯔꯦ ꯑꯩꯒꯤꯁꯨ ꯅꯨꯄꯤ ꯑꯃꯇ ꯃꯊꯛꯇꯒꯤꯔ ꯀꯩꯅꯣ ꯊꯥꯗꯔꯗꯤ ꯐꯗꯧꯅꯤ ꯆꯥꯏꯀꯣ ꯆꯥꯏ ꯐꯪꯗꯕꯁꯦ ꯆꯥꯏ ꯄꯦꯟꯗꯦ ꯆꯨꯄꯦꯟ ꯄꯦꯟꯗꯦ ꯃꯤꯌꯥꯝꯅ ꯐꯠꯇꯦ ꯍꯥꯏꯅ ꯁꯣꯟꯅꯔꯤꯕ ꯃꯍꯥꯛꯇꯨꯒꯤꯁꯨ ꯄꯦꯟꯗꯕ ꯂꯩꯕꯅꯤ ꯐꯠꯇꯕ ꯃꯤꯑꯣꯏ ꯄꯨꯝꯕ ꯄꯤꯛꯂꯤꯉꯩꯗꯒꯤ ꯐꯠꯇꯕ ꯋꯥꯈꯜꯗꯤ ꯆꯦꯟꯈꯤꯔꯤ ꯋꯥꯈꯜ ꯇꯥꯔꯛꯄꯗꯒꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯥꯏꯇꯣꯝ ꯇꯥꯕ ꯂꯝꯕꯤ ꯑꯁꯤꯗ ꯏꯗꯣꯝ ꯇꯔꯛ ꯆꯠꯄꯅꯤ ꯀꯅꯥ ꯑꯃꯅ ꯍꯥꯏ ꯐꯠꯇꯕꯅꯤ ꯊꯃꯣꯏ ꯄꯥꯟꯗꯕ ꯃꯤꯁꯛꯅꯤ ꯃꯈꯣꯏꯅ ꯈꯟꯅꯤꯡꯕ ꯋꯥꯈꯜ ꯑꯗꯨꯗ ꯆꯨꯝꯍꯜꯂꯒꯦ ꯈꯟꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕ ꯃꯍꯥꯛꯄꯨ ꯐꯠꯇꯦ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯥ ꯄꯨꯟꯁꯤꯗ ꯑꯁꯦꯡꯕ ꯃꯔꯨꯞ ꯑꯃꯗꯤ ꯃꯤꯅꯨꯡꯁꯤ ꯐꯪꯗꯕ ꯄꯨꯟꯁꯤ ꯑꯗꯨꯕꯨ ꯄꯥꯞ ꯆꯦꯟꯕ ꯄꯨꯟꯁꯤꯅꯤ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯥ